ꯍꯧꯖꯤꯛ ꯖꯄꯥꯁꯤ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯇꯨꯅ ꯍꯧꯒꯠꯂꯛꯏ ꯌꯣꯡꯅ ꯈꯣꯡꯕꯒꯨꯝ ꯈꯣꯡꯂꯒ ꯏꯪꯒꯤꯠ ꯄꯤꯗꯨꯅ ꯇꯨꯝꯂꯝꯕ ꯃꯤꯑꯣꯏꯁꯤꯡ ꯍꯧꯒꯠꯅꯕꯒꯤꯗꯃꯛꯇ ꯂꯥꯎꯕꯗꯒꯤ ꯃꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯂꯦ ꯑꯃꯗꯤ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯂꯤꯕꯅꯤ ꯇꯧꯕꯇꯕꯨ ꯀꯨꯂꯁꯦꯈꯔꯒꯤ ꯀꯥꯡꯕꯨꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯐꯖꯅ ꯁꯦꯝ ꯁꯥꯗꯨꯅ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯦꯟꯖꯩꯁꯤꯡꯗ ꯃꯩ ꯆꯨꯗꯨꯅ ꯑꯦꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯀꯨꯂꯁꯦꯈꯔꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯃꯩ ꯆꯥꯛꯂꯕ ꯇꯦꯟꯖꯩꯁꯤꯡ ꯀꯥꯞꯁꯤꯟꯗꯨꯅ ꯃꯈꯣꯏꯁꯤꯡꯁꯤ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯑꯣ ꯃꯁꯤꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯇꯦꯟꯖꯩꯁꯤꯡ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯃꯐꯝꯁꯤꯒꯤ ꯌꯨꯝ ꯈꯨꯗꯤꯡꯃꯛ ꯃꯩꯅ ꯂꯣꯏꯅ ꯆꯥꯛꯍꯜꯂꯦ ꯀꯨꯂꯁꯦꯈꯔꯅ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯀꯥꯟꯇꯥꯔꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯒꯗꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕ ꯄꯣꯛꯅꯔꯣ ꯍꯧꯖꯤꯛ ꯃꯩ ꯆꯥꯛꯄꯗꯒꯤ ꯀꯥꯎꯅꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯤꯕ ꯀꯥꯟꯇꯥꯔꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯕꯨ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯈꯣꯏꯕꯨ ꯊꯥꯅ ꯊꯥꯅꯗꯨꯅ ꯍꯥꯠꯂꯤ ꯃꯁꯥꯗ ꯐꯨꯅ ꯆꯩꯅꯕ ꯂꯥꯟꯒꯤ ꯕꯤꯗ꯭ꯌꯥ ꯍꯩꯕ ꯀꯥꯟꯇꯥꯔꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯗꯠꯅꯔꯤ ꯖꯄꯥꯟꯅꯁꯨ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯐꯨꯔꯤ ꯇꯧꯕꯇꯕꯨ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯃꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕ ꯍꯦꯟꯕꯅꯤꯅ ꯃꯤꯁꯤꯡ ꯋꯥꯠꯄ ꯀꯥꯟꯇꯥꯔꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯃꯈꯣꯏꯅ ꯂꯥꯛꯆꯕ ꯍꯦꯜꯂꯦ ꯇꯟꯖꯥꯁꯤꯗ ꯀꯨꯂꯁꯦꯈꯔꯗꯤ ꯃꯔꯦꯡꯕꯥꯟꯗ ꯊꯥꯡꯁꯥꯡ ꯑꯃ ꯊꯥꯡꯒꯠꯇꯨꯅ ꯁꯒꯣꯜ ꯊꯧꯔꯒ ꯃꯨꯛꯈꯥꯏꯗꯨꯅ ꯆꯠꯂꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯗꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯤ ꯅꯈꯣꯏꯗꯤ ꯑꯃꯝꯕꯗ ꯍꯤꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯃꯉꯥꯜ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯑꯩꯁꯤ ꯂꯥꯛꯂꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯑꯍꯜ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯨꯂꯁꯦꯈꯔꯒꯤ ꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯔꯤ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯇꯧꯈꯤꯕ ꯌꯥꯎꯈ꯭ꯔꯕꯅꯣ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯍꯥꯏꯖꯔꯤ ꯑꯗꯨꯅ ꯂꯥꯟ ꯇꯧꯔꯤꯕꯁꯤ ꯑꯃꯨꯛꯇꯗꯤ ꯇꯣꯛꯍꯟꯕꯤꯌꯨ ꯑꯗꯨꯕꯨ ꯀꯨꯂꯁꯦꯈꯔꯅ ꯊꯧꯁꯥꯅ ꯇꯥꯗꯦ ꯅꯨꯄꯥꯁꯤꯕꯨ ꯆꯔꯝꯗ ꯊꯥꯡꯅ ꯂꯦꯟꯗꯨꯅ ꯍꯥꯠꯗꯣꯛꯂꯦ ꯂꯥꯟꯐꯝ ꯑꯁꯤꯗ ꯁꯣꯛꯇꯨꯅ ꯁꯤꯒꯗꯧꯔꯤꯕ ꯅꯨꯄꯤ ꯑꯃꯕꯨ ꯕꯦꯗꯤꯅ ꯏꯁꯤꯡ ꯄꯤꯊꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯀꯨꯂꯁꯦꯈꯔꯅ ꯀꯥꯟꯇꯥꯔꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯁꯤꯕ ꯎꯔꯒ ꯌꯥꯝꯅ ꯍꯤꯒꯠꯇꯨꯅꯁꯨ ꯅꯣꯛꯂꯤ ꯍꯧꯖꯤꯛ ꯂꯥꯟꯃꯤ ꯑꯅꯤ ꯑꯃꯗꯤ ꯀꯥꯟꯇꯥꯔꯥꯒꯤ ꯅꯨꯄꯤꯁꯤꯡꯁꯤ ꯎꯕꯗ ꯄꯥꯝꯕ ꯄꯣꯛꯇꯨꯅꯁꯨ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕꯅꯤ ꯅꯨꯄꯤ ꯑꯅꯤꯁꯨ ꯐꯥꯗꯨꯅ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯃꯈꯥ ꯇꯥꯕ ꯂꯥꯟꯃꯤꯁꯤꯡꯗ ꯃꯈꯣꯏꯅ ꯌꯥꯊꯪ ꯄꯤꯔꯤ ꯂꯥꯟꯃꯤꯁꯤꯡꯅ ꯊꯣꯡ ꯃꯈꯥꯁꯤꯗ ꯂꯩꯔꯒ ꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯃꯈꯣꯡꯗ ꯊꯥꯡꯅ ꯊꯤꯟꯈꯤꯕꯗꯒꯤ ꯆꯠꯄ ꯉꯝꯗꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯖꯥ ꯍꯥꯏꯔꯤꯕ ꯑꯍꯜ ꯅꯨꯄꯥꯁꯤꯅ ꯆꯦꯟꯁꯤꯜꯂꯨꯏ ꯑꯗꯨꯕꯨ ꯃꯥꯕꯨ ꯁꯨꯡꯃꯕꯨꯛꯇ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯂꯤ ꯕꯣꯒꯦꯟꯗ꯭ꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗꯤ ꯂꯥꯟ ꯇꯧꯕ ꯌꯥꯎꯗꯅ ꯃꯆꯤ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯒ ꯄꯥꯈꯠꯃꯟꯕꯗꯒꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤ ꯃꯩ ꯆꯥꯛꯂꯤꯕ ꯌꯨꯝꯁꯤꯡ ꯑꯁꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯤꯡ ꯆꯥꯏꯁꯤꯜꯂꯤ ꯀꯨꯂꯁꯦꯈꯔꯅ ꯑꯗꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯐꯝꯁꯤꯗ ꯏꯔꯤꯒꯦꯁꯟ ꯁꯤꯁꯇꯦꯝ ꯁꯦꯝꯗꯨꯅ ꯊꯝꯂꯤꯕꯁꯤ ꯎꯕꯗ ꯃꯥꯅ ꯅꯣꯛꯇꯨꯅ ꯑꯣ ꯏꯁꯤꯡ ꯍꯣꯟꯅꯅꯕ ꯄꯥꯝꯕꯩꯁꯨ ꯁꯦꯝꯗꯨꯅ ꯊꯝꯂꯝꯂꯤꯅꯦ ꯏꯁꯤꯡ ꯆꯤꯡꯈꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯇꯦꯟꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯂꯦ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯀꯌꯥ ꯑꯃ ꯁꯥꯊꯤꯅ ꯁꯣꯛꯇꯨꯅ ꯁꯤꯕ ꯀꯌా ꯑꯃ ꯌꯥꯎꯔꯦ ꯕꯦꯗꯤꯅ ꯏꯁꯤꯡ ꯏꯜꯂꯝꯂꯤꯕ ꯅꯨꯄꯤꯁꯤꯁꯨ ꯃꯐꯝꯁꯤꯗ ꯁꯤꯔꯦ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕ ꯃꯌꯥꯝꯁꯤ ꯎꯕꯗꯒꯤ ꯕꯦꯗꯤ ꯑꯁꯤ ꯋꯥꯈꯜ ꯉꯥꯎꯆꯠꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ ꯃꯥꯅ ꯌꯦꯡꯊꯣꯛꯈꯤꯕꯗ ꯀꯥꯟꯇꯥꯔꯥꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯟꯃꯤꯁꯤꯡꯅ ꯂꯦꯞꯇꯅ ꯍꯥꯠꯂꯤꯕꯁꯤ ꯎꯔꯦ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯂꯥꯎꯗ ꯂꯥꯎꯗꯨꯅ ꯀꯞꯅꯔꯤꯕ ꯑꯃꯗꯤ ꯀꯪꯉꯥꯎꯅꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕꯁꯤꯡ ꯑꯁꯤ ꯌꯦꯡꯂꯒ ꯕꯦꯗꯤꯁꯤ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯑꯃ ꯆꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯤꯁꯤꯡꯕꯨ ꯏꯖꯠ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯐꯥꯗꯨꯅꯁꯨ ꯄꯨꯔꯤ ꯃꯁꯤꯁꯤꯡꯁꯤ ꯎꯔꯒ ꯕꯩꯗꯤꯁꯤ ꯒ꯭ꯌꯥꯟ ꯑꯃ ꯆꯠꯄꯒ ꯂꯣꯏꯅꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯄꯔꯕꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯨꯡ ꯃꯆꯥ ꯑꯃ ꯃꯁꯥꯗ ꯌꯥꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯉꯥꯎꯕꯤꯒꯤ ꯃꯇꯧꯒꯨꯝ ꯄꯨꯡꯁꯤ ꯊꯤꯟꯗꯨꯅ ꯊꯃꯣꯏ ꯀꯥꯏꯔꯕ ꯏꯁꯩ ꯑꯃ ꯁꯛꯇꯨꯅ ꯆꯠꯂꯤꯕꯅꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯖꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯊꯣꯡ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯊꯣꯡ ꯑꯁꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯂꯥꯟꯃꯤꯁꯤꯡꯅ ꯊꯠꯂꯒ ꯃꯩ ꯊꯥꯗꯨꯅꯁꯨ ꯍꯥꯠꯇꯣꯛꯂꯤ ꯍꯧꯖꯤꯛ ꯕꯦꯗꯤꯅ ꯄꯨꯡ ꯌꯥꯟꯗꯨꯅ ꯏꯁꯩ ꯁꯛꯄꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯤꯕꯁꯤ ꯃꯈꯣꯏꯅ ꯏꯁꯣꯔꯃꯛꯅꯤ ꯈꯟ ꯂꯥꯠꯅꯔꯤꯕ ꯅꯨꯡꯁꯤꯡꯅ ꯈꯤꯜꯂꯤ ꯃꯐꯝ ꯑꯁꯤꯗꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯅꯨꯄꯥ ꯑꯃꯅ ꯂꯥꯏ ꯇꯣꯡꯕꯒꯤ ꯃꯑꯣꯡꯗ ꯏꯁꯣꯔꯒꯤ ꯃꯔꯣꯜ ꯁꯤꯅꯗꯨꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯀꯥꯟꯇꯥꯔꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯏꯁꯣꯔꯁꯤꯡꯒꯤꯗꯃꯛꯇ ꯌꯥꯝꯅ ꯁꯦꯡꯂꯕ ꯃꯐꯝ ꯑꯃꯅꯤ ꯃꯁꯤꯕꯨ ꯉꯁꯤꯗꯤ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯡ ꯇꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯔꯦ ꯑꯗꯨꯕꯨ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯈꯨꯗꯤꯡꯃꯛꯅ ꯈꯪꯒꯗꯕꯗꯤ ꯀꯥꯟꯇꯥꯔꯥꯕꯨ ꯃꯥꯡꯅꯕ ꯁꯤꯜꯂꯨꯕꯁꯤꯡ ꯑꯗꯨꯒꯤ ꯏꯈꯦꯡꯇꯅ ꯃꯐꯝꯁꯤꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯆꯥꯝꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨꯁꯤꯁꯨ ꯍꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯀꯥꯟꯇꯥꯔꯥꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯕꯅꯤ ꯇꯟꯖꯥꯁꯤꯗ ꯂꯥꯏ ꯇꯣꯡꯂꯤꯕ ꯅꯨꯄꯥꯁꯤꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯈꯣꯏꯅꯁꯨ ꯈꯔ ꯇꯞꯂꯞꯅ ꯇꯥꯏ ꯃꯁꯤꯗꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯉꯁꯤꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗ ꯂꯥꯏꯒꯤ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯄ ꯌꯥꯎꯕ꯭ꯔꯥ ꯕꯔꯃꯦꯅ ꯑꯩꯈꯣꯏ ꯌꯥꯎꯗꯅꯗꯤ ꯃꯗꯨ ꯀꯩꯗꯧꯅꯝꯇ ꯄꯥꯡꯊꯣꯛꯂꯣꯏ ꯃꯁꯤꯗꯒꯤ ꯕꯔꯃꯦꯅ ꯂꯩꯃꯥꯏꯗ ꯅꯥꯀꯣꯡ ꯅꯛꯁꯤꯟꯗꯨꯅ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥ ꯑꯃꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯊꯥꯡ ꯍꯥꯏꯅꯗꯨꯅ ꯂꯥꯟ ꯇꯧꯅꯕꯒꯤ ꯃꯈꯣꯜꯁꯤ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯄꯟꯊꯕ ꯇꯧꯗꯅ ꯕꯔꯃꯦ ꯑꯁꯤ ꯆꯣꯡꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯈꯨꯜꯒꯤ ꯄ꯭ꯔꯖꯥ ꯈꯔꯗꯤ ꯅꯨꯡ ꯈꯤꯟꯗꯨꯅ ꯏꯔꯥꯠ ꯊꯧꯅꯤ ꯄꯥꯡꯊꯣꯛꯂꯤꯕ ꯃꯐꯝꯁꯤꯗ ꯂꯦꯞꯅꯔꯔꯦ ꯕꯦꯗꯤꯅ ꯊꯃꯣꯏ ꯁꯣꯛꯄꯒ ꯂꯣꯏꯅꯅ ꯄꯨꯡ ꯊꯤꯟꯗꯨꯅ ꯏꯁꯩ ꯁꯛꯂꯤ ꯇꯟꯖꯥꯁꯤꯗ ꯀꯨꯂꯁꯦꯈꯔꯁꯤ ꯌꯥꯝꯅ ꯃꯨꯛꯈꯥꯏꯅ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯁꯣꯔꯅꯤ ꯈꯟꯅ ꯂꯩꯔꯤꯕ ꯅꯨꯡꯁꯤꯡ ꯑꯁꯤ ꯊꯝꯂꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯈꯣꯡꯄꯥꯛꯅ ꯀꯥꯎꯈꯥꯏꯔꯦ ꯑꯗꯨꯒ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯑꯣ ꯁꯤ ꯑꯣꯏꯔꯦ ꯅꯈꯣꯏꯒꯤ ꯏꯁꯣꯔ ꯍꯥꯏꯔꯤꯕꯁꯦ ꯀꯗꯥꯏꯅꯣꯅꯦ ꯅꯈꯣꯏꯒꯤ ꯏꯁꯣꯔꯗꯨꯕꯨ ꯑꯩꯗꯤ ꯑꯃꯠꯇ ꯎꯕ ꯐꯪꯗꯦꯗ ꯂꯥꯏ ꯇꯣꯡꯕꯒꯤ ꯃꯑꯣꯡꯗ ꯂꯥꯎꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯂꯥꯟꯃꯤ ꯑꯃꯅ ꯉꯛꯀꯛꯀꯦ ꯇꯧꯏ ꯃꯁꯤꯗ ꯀꯨꯂꯁꯦꯈꯔꯅ ꯊꯤꯡꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯗꯨꯗꯤ ꯁꯨꯛꯅꯒꯤ ꯀꯥꯂꯥꯀꯥꯔ ꯑꯃꯅꯤ ꯑꯗꯨꯅ ꯃꯥꯕꯨ ꯍꯥꯠꯄꯤꯔꯨꯅꯨ ꯀꯞꯇꯨꯅ ꯏꯁꯩ ꯁꯛꯂꯤꯕ ꯕꯦꯗꯤꯒꯤ ꯃꯅꯥꯛꯇ ꯀꯨꯂꯁꯦꯈꯔꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯅꯥꯕꯨꯅꯣꯅꯦ ꯅꯪꯅ ꯀꯧꯔꯤꯕꯁꯤꯕꯨ ꯅꯈꯣꯏꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯕꯦꯗꯤꯁꯤ ꯂꯩꯃꯥꯏꯗ ꯈꯨ ꯀꯨꯟꯗꯨꯅ ꯐꯝꯊꯈ꯭ꯔꯦ ꯑꯗꯨꯒ ꯀꯞꯇꯨꯅ ꯏꯁꯩ ꯁꯛꯂꯒ ꯍꯥꯏꯔꯤ ꯄꯥꯞ ꯆꯦꯜꯂꯕꯁꯤꯡ ꯑꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯁꯦꯡꯂꯕ ꯂꯝꯗꯝ ꯑꯃꯗꯤ ప్రజా ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ ꯏꯁꯣꯔ ꯀꯨꯂꯁꯦꯈꯔꯅ ꯅꯣꯛꯇꯨꯅ ꯅꯪꯒꯤ ꯏꯁꯩꯗꯨ ꯇꯥꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ ꯑꯗꯨꯅ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯕꯣꯔ ꯑꯣꯏꯅ ꯃꯅꯥ ꯀꯌꯥ ꯑꯃ ꯄꯤꯒꯗꯧꯔꯤꯕꯅꯤ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯎ ꯍꯥꯏꯅ ꯂꯥꯟꯃꯤꯁꯤꯡꯗ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯕꯦꯗꯤꯒꯤ ꯃꯁꯝ ꯄꯥꯏꯗꯨꯅ ꯁꯤꯡꯗꯨꯅ ꯄꯨꯔꯤ ꯏꯁꯣꯔꯒꯤ ꯃꯤꯈꯩ ꯁꯣꯟꯗꯨꯅ ꯃꯥ ꯂꯥꯎꯗꯨꯅ ꯀꯞꯄ ꯂꯦꯞꯇꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯕꯔꯃꯦꯁꯤ ꯍꯧꯖꯤꯛ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯂꯤ
Japan ꯂꯥꯟꯃꯤꯁꯤꯡꯁꯤꯒ ꯐꯥꯏꯠ ꯇꯧꯅꯔꯤ ꯍꯧꯖꯤꯛ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯃꯅ ꯃꯥꯕꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄ ꯇꯥꯟꯖꯥꯁꯤꯗ ꯕꯥꯔꯃꯦꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯊꯣꯝꯂꯒ ꯄꯨꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯃꯥꯅ ꯅꯥꯀꯜꯗ ꯌꯦꯡꯊꯣꯛꯈꯤꯕꯗ ꯃꯃꯥꯅ ꯐꯝꯗꯨꯅ ꯀꯞꯂꯒ ꯂꯩꯔꯒ ꯃꯅꯥꯛꯇ ꯀꯨꯂꯁꯦꯈꯔ ꯐꯝꯗꯨꯅ ꯂꯩꯔꯤꯕꯁꯨ ꯎꯔꯦ ꯀꯨꯂꯁꯦꯈꯔꯅ ꯍꯥꯏꯔꯤ ꯀꯗꯥꯏꯅꯣꯅꯦ ꯅꯈꯣꯏꯒꯤ ꯕ꯭ꯔꯍ꯭ꯃ ꯔꯥꯛꯁꯁ ꯍꯥꯏꯔꯤꯕꯗꯨ ꯑꯩ ꯎꯕꯗꯒꯤ ꯃꯥꯕꯨ ꯀꯤꯗꯨꯅ ꯆꯦꯟꯈ꯭ꯔꯕ ꯖꯥꯠꯂꯥ ꯕꯔꯃꯦꯁꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯗ ꯉꯛꯇꯨꯅ ꯃꯃꯥꯕꯨ ꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩ ꯀꯨꯂꯁꯦꯈꯔꯅ ꯃꯉꯣꯟꯗ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯅꯪ ꯍꯧꯖꯤꯛꯇꯤ ꯂꯥꯛꯂꯕ ꯑꯣꯏꯔꯦ ꯅꯪꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯕꯨ ꯂꯪꯊꯣꯛꯂꯝꯂꯒ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ ꯕꯔꯃꯦꯅ ꯃꯁꯥꯁꯤ ꯒ꯭ꯌꯥꯟ ꯑꯃꯗ ꯆꯠꯄꯒ ꯂꯣꯏꯅꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯛꯏ ꯃꯁꯤꯒꯤ ꯕꯦꯗꯤꯅꯁꯨ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯀꯞꯈꯠꯂꯛꯏ ꯀꯨꯂꯁꯦꯈꯔꯅ ꯑꯣ ꯅꯨꯄꯤꯁꯤ ꯅꯪꯒꯤ ꯅꯃꯥ ꯑꯣꯏꯔꯦ ꯃꯍꯥꯛꯁꯤ ꯑꯣꯟꯊꯣꯛꯅ ꯏꯁꯩ ꯁꯛꯄꯁꯨ ꯍꯩꯈ꯭ꯔꯦ ꯕꯔꯃꯦꯁꯤ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨ ꯃꯥꯅ ꯌꯧꯁꯤꯜꯂꯛꯇ꯭ꯔꯤꯉꯩ ꯀꯨꯂꯁꯦꯈꯔꯅ ꯃꯥꯒꯤ ꯊꯥꯡꯁꯥꯡꯁꯤꯅ ꯕꯔꯃꯦꯒꯤ ꯃꯃꯥꯒꯤ ꯁꯔꯝꯗ ꯌꯥꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯂꯥꯎꯗꯨꯅ ꯃꯃꯥꯕꯨ ꯀꯧꯕꯒ ꯂꯣꯏꯅꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯣꯡꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯆꯣꯡꯁꯤꯜꯂꯛꯄꯁꯤꯗ ꯃꯐꯝꯁꯤ ꯎꯐꯨꯜꯅ ꯄꯨꯝꯃꯝꯃꯤ ꯃꯥ ꯍꯧꯖꯤꯛ ꯃꯃꯥꯕꯨ ꯀꯣꯟꯈꯠꯇꯨꯅꯁꯨ ꯀꯞꯂꯤ ꯇꯧꯕꯇꯕꯨ ꯇꯥꯟꯖꯥꯁꯤꯗ ꯉꯛꯂꯤꯕ ꯋꯥꯐꯝꯗꯤ ꯕꯔꯃꯦꯒꯤ ꯈꯣꯟꯖꯦꯜꯁꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯑꯣꯟꯈꯤꯕꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯍꯧꯅ ꯍꯧꯅ ꯂꯥꯎꯔꯤꯕꯅꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤ ꯉꯛꯅꯕꯗ ꯂꯣꯏꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯕ ꯅꯨꯄꯥꯁꯤꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯒꯨꯂꯤꯒꯥ ꯗꯦꯕ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯟꯒꯦ ꯒꯨꯂꯤꯒꯥ ꯗꯦꯕ ꯍꯥꯏꯕꯁꯤ ꯃꯔꯥꯜ ꯂꯩꯔꯕꯁꯤꯡꯕꯨ ꯗꯟꯗꯤ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯝꯇ ꯂꯩꯇꯕ ꯂꯥꯏ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯏꯁꯣꯔꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤ ꯃꯉꯣꯟꯗ ꯆꯪꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯈꯪꯅꯔꯦ ꯅꯨꯄꯥꯁꯤꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯄꯨꯡ ꯊꯤꯟꯒꯠꯂꯨ ꯃꯁꯤꯗꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯍꯧꯅ ꯍꯧꯅ ꯄꯨꯡ ꯌꯩꯈꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯒꯨꯂꯤꯒꯥ ꯗꯦꯕꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯆꯪꯈ꯭ꯔꯕ ꯕꯔꯃꯦꯅ ꯉꯪꯗꯨꯅ ꯈꯣꯡꯕ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯇꯨꯅꯁꯨ ꯂꯥꯎꯔꯤꯕꯅꯤ ꯂꯩꯃꯥꯏꯗ ꯃꯈꯨꯠꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯁꯨꯔꯤ ꯑꯗꯨꯒ ꯈꯨꯠꯅ ꯂꯩꯕꯥꯛꯁꯤ ꯀꯣꯛꯈꯠꯇꯨꯅꯁꯨ ꯆꯥꯔꯤ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯐꯤꯕꯝꯗ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯔꯩꯇꯣꯟ ꯇꯤꯡꯊꯣꯛ ꯇꯤꯡꯊꯣꯛꯇꯨꯅ ꯂꯥꯎꯕ ꯂꯦꯞꯇꯦ ꯊꯛ ꯊꯛ ꯅꯤꯛꯂꯤꯕ ꯍꯛꯆꯥꯡꯁꯤꯕꯨ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯇꯦꯡꯁꯨ ꯄꯥꯡꯂꯤ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯕꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯀꯨꯂꯁꯦꯈꯔꯗ ꯈꯨꯗꯣꯟꯕꯤ ꯊꯤꯜꯂꯤ ꯑꯗꯨꯒ ꯑꯇꯤꯌꯥ ꯃꯊꯛꯇꯁꯨ ꯈꯨꯗꯣꯟꯕꯤ ꯊꯤꯟꯗꯨꯅ ꯈꯥꯡꯅ ꯈꯥꯡꯅ ꯅꯣꯛꯂꯤ ꯃꯁꯤ ꯎꯕꯗ ꯅꯤꯡꯊꯧ ꯀꯨꯂꯁꯦꯈꯔꯁꯤ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯔꯛꯂꯦ ꯑꯗꯨꯒ ꯅꯣꯛꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯗꯤ ꯅꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡꯏꯟꯅ ꯖꯒꯣꯏ ꯁꯥꯊꯦꯛ ꯎꯠꯄꯒꯤ ꯋꯥꯅꯤꯅꯦ ꯍꯧꯖꯤꯛ ꯒꯨꯂꯤꯒꯥ ꯗꯦꯕꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯆꯪꯈ꯭ꯔꯕ ꯕꯔꯃꯦꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯇꯧꯔꯨꯕ ꯇꯝꯊꯤꯔꯕ ꯅꯔꯥꯜ ꯑꯁꯤꯒꯤ ꯗꯟꯗꯤꯗꯤ ꯁꯤꯕ ꯇꯥꯕꯅꯤ ꯃꯁꯤꯗꯒꯤ ꯀꯨꯂꯁꯦꯈꯔꯅ ꯁꯥꯎꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯅꯈꯣꯏ ꯀꯔꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯥꯕꯨ ꯍꯧꯖꯤꯛꯃꯛ ꯐꯥꯖꯤꯜꯂꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯔꯛꯄꯗꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯃꯥꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯕꯔꯃꯦꯅ ꯆꯣꯡꯁꯤꯟꯗꯨꯅ ꯊꯣꯝꯕꯗ ꯃꯌꯥꯝ ꯑꯁꯤ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯏ ꯃꯁꯤ ꯎꯕꯗ ꯉꯛꯇꯨꯅ ꯀꯨꯂꯁꯦꯈꯔꯁꯤ ꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤꯕꯨ ꯄꯥꯏꯈꯠꯇꯨꯅ ꯑꯌꯥꯡꯕ ꯆꯩ ꯑꯃ ꯍꯥꯏꯕꯒꯨꯝ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏꯁꯤꯡꯁꯤ ꯐꯨꯊꯗꯨꯅ ꯍꯥꯠꯗꯣꯛꯂꯦ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯃꯤ ꯑꯃ ꯆꯦꯟꯁꯤꯜꯂꯨꯏ ꯑꯗꯨꯕꯨ ꯕꯔꯃꯦꯅ ꯆꯣꯡꯁꯤꯟꯗꯨꯅ ꯀꯥꯎꯕ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯄꯥꯏꯁꯤꯟꯗꯨꯅ ꯐꯨꯗꯦꯛꯂꯤ ꯑꯁꯨꯝꯅ ꯄꯥꯏꯗꯨꯅ ꯃꯤ ꯐꯨꯕꯁꯤ ꯎꯕꯗ ꯀꯨꯂꯁꯦꯈꯔꯁꯤ ꯍꯧꯖꯤꯛꯇꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡꯁꯤ ꯌꯦꯡꯂꯒ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯀꯥꯟꯇꯥꯔꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯒꯨꯂꯤꯒꯥ ꯗꯦꯕ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯏꯁꯣꯔꯁꯤꯒꯤ ꯌꯥꯝꯂꯕ ꯃꯃꯤꯡꯁꯤꯡ ꯄꯟꯗꯨꯅꯁꯨ ꯍꯥꯏꯔꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯔꯥꯍꯨ ꯒꯨꯂꯤꯒꯥ ꯔꯥꯖꯥ ꯒꯨꯂꯤꯒꯥ ꯃꯟꯇ꯭ꯔ ꯒꯨꯂꯤꯒꯥ ꯀꯠꯊꯂꯦ ꯒꯨꯂꯤꯒꯥ ꯅꯦꯇ꯭ꯔ ꯒꯨꯂꯤꯒꯥ ꯑꯒꯅꯤ ꯒꯨꯂꯤꯒꯥ ꯁꯟꯌꯥꯁꯤ ꯒꯨꯂꯤꯒꯥ ꯆꯕꯨꯟꯗꯤ ꯒꯨꯂꯤꯒꯥ ꯍꯦ ꯒꯨꯂꯤꯒꯥ ꯁꯦꯇ꯭ꯔꯄꯥꯂꯥ ꯒꯨꯂꯤꯒꯥ ꯀꯠꯇꯅꯀꯥꯂ ꯒꯨꯂꯤꯒꯥ ꯍꯥꯏꯔꯤꯕ ꯃꯃꯤꯡ ꯃꯌꯥꯝ ꯑꯁꯤ ꯒꯨꯂꯤꯒꯥ ꯗꯦꯕ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯂꯥꯏ ꯑꯁꯤꯒꯤ ꯃꯤꯡꯊꯣꯜ ꯉꯥꯛꯇꯅꯤ ꯑꯃꯨꯛꯀꯁꯨ ꯂꯥꯎꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯂꯔꯣꯏ ꯅꯈꯣꯏꯅ ꯇꯧꯈꯤꯕ ꯄꯥꯞ ꯑꯗꯨꯒꯤ ꯃꯍꯩꯗꯤ ꯁꯤꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯂꯥꯟꯃꯤ ꯈꯔ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯕꯔꯃꯦꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯈꯣꯡꯅ ꯀꯣꯠꯇꯨꯅ ꯇꯣꯡꯂꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯥꯁꯤ ꯑꯣꯟꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯆꯤꯡꯗꯨꯅ ꯄꯨꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯑꯅꯤꯕꯨ ꯀꯣꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯥꯗꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯂꯕ ꯃꯇꯨꯡꯗ ꯀꯣꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯣꯡꯁꯤꯟꯈꯤ ꯃꯁꯤꯗꯒꯤ ꯀꯨꯂꯁꯦꯈꯔꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯂꯥꯟꯃꯤꯁꯤꯡ ꯆꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯖꯤꯜꯂꯤ ꯍꯧꯖꯤꯛ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡꯅ ꯀꯣꯝ ꯑꯁꯤ ꯑꯀꯣꯏꯕꯗ ꯃꯥ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯌꯦꯡꯂꯤ ꯀꯨꯂꯁꯦꯈꯔꯁꯨ ꯂꯥꯞꯇꯛꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨ ꯈꯪꯍꯧꯗꯅ ꯆꯣꯡꯊꯣꯔꯛꯄꯗ ꯃꯤꯑꯣꯏꯁꯤꯡꯁꯤ ꯊꯣꯝꯗꯨꯅ ꯄꯨꯏ ꯍꯧꯖꯤꯛ ꯀꯥꯟꯇꯥꯔꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯥꯅ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯆꯥ ꯑꯊꯛꯁꯤꯡ ꯄꯨꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯃꯥꯅ ꯍꯥꯏꯔꯛꯏ ꯃꯗꯨꯁꯤꯡ ꯑꯗꯨ ꯆꯥꯗꯨꯅ ꯑꯩ ꯄꯨꯛ ꯊꯟꯕ ꯉꯝꯂꯣꯏ ꯑꯩꯅ ꯆꯥꯅꯤꯡꯂꯤꯕꯗꯤ ꯃꯍꯥꯛꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯀꯨꯂꯁꯦꯈꯔꯗ ꯈꯨꯠ ꯊꯤꯜꯂꯛꯏ ꯇꯟꯖꯥꯁꯤꯗ ꯂꯥꯟꯃꯤ ꯑꯅꯤꯅ ꯃꯉꯣꯟꯗ ꯃꯩꯅꯝꯅ ꯊꯥꯖꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯥꯅ ꯃꯩꯅꯝ ꯑꯁꯤ ꯐꯥꯈ꯭ꯔꯦ ꯃꯩꯅꯝ ꯑꯁꯤꯕꯨ ꯄꯥꯏꯗꯨꯅ ꯁꯥꯟꯅꯕꯒ ꯂꯣꯏꯅꯅ ꯂꯩꯇꯣꯟ ꯇꯤꯡꯊꯣꯛꯇꯨꯅ ꯈꯥꯡꯅ ꯅꯣꯡꯂꯝꯂꯒ ꯃꯤꯑꯣꯏ ꯑꯅꯤꯁꯤꯕꯨ ꯃꯩꯅꯝꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯩꯅꯝ ꯑꯅꯤꯁꯤ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯃꯍꯥꯛꯅ ꯍꯣꯏ ꯂꯥꯎꯝꯈꯩ ꯐꯨꯊꯔꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡꯁꯤ ꯄꯥꯈꯠꯅꯕꯗꯒꯤ ꯀꯥꯏꯗꯨꯅ ꯆꯦꯟꯅꯔꯦ ꯃꯁꯤ ꯎꯕꯗ ꯀꯨꯂꯁꯦꯈꯔꯁꯤ ꯍꯧꯖꯤꯛ ꯍꯦꯟꯅ ꯀꯤꯁꯤꯜꯂꯛꯂꯤꯕꯅꯤ ꯕꯔꯃꯦꯅ ꯂꯥꯟꯃꯤ ꯅꯨꯄꯥꯕꯨ ꯑꯌꯥꯡꯕ ꯄꯣꯠ ꯑꯃ ꯄꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯎ ꯃꯊꯛꯁꯤꯗ ꯆꯦꯟꯗꯨꯅ ꯄꯨꯈꯠꯂꯛꯏꯕꯅꯤ ꯑꯗꯨꯒ ꯎꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯣꯡꯗꯨꯅ ꯆꯦꯜꯂꯤ ꯃꯁꯤꯒꯤ ꯁꯛꯇꯝꯁꯤ ꯎꯕꯗ ꯀꯨꯂꯁꯦꯈꯔꯁꯤꯗꯤ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯍꯧꯖꯤꯛ ꯕꯔꯃꯦꯅ ꯎ ꯃꯇꯣꯜ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯈꯧꯅꯥꯎ ꯁꯦꯒꯥꯏꯕꯃꯈꯩ ꯂꯥꯎꯔꯤ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗ ꯃꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯗꯤ ꯄ꯭ꯔꯚꯨ ꯒꯨꯂꯤꯒꯥ ꯗꯦꯕ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯂꯩꯔꯤꯕ ꯀꯨꯂꯁꯦꯈꯔꯒꯤ ꯃꯃꯥꯏꯗ ꯕꯔꯃꯦꯅ ꯆꯦꯟꯗꯨꯅ ꯄꯨꯈꯠꯈꯤꯕ ꯅꯨꯄꯥꯗꯨꯒꯤ ꯏ ꯗ꯭ꯔꯣꯞꯁꯤꯡ ꯇꯥꯔꯛꯂꯤ ꯃꯁꯤꯕꯨ ꯌꯦꯡꯂꯒ ꯃꯥꯒꯤ ꯃꯁꯥꯁꯤ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯀꯤꯔꯕꯅꯤ ꯇꯟꯖꯥꯁꯤꯗ ꯂꯥꯟꯃꯤ ꯅꯨꯄꯥꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯇꯥꯔꯛꯂꯦ ꯃꯁꯤꯗꯒꯤ ꯄꯥꯈꯠꯂꯕ ꯀꯨꯂꯁꯦꯈꯔꯁꯤ ꯃꯅꯤꯡ ꯍꯟꯗꯨꯅ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯃꯁꯥꯗ ꯁꯣꯔ ꯃꯄꯤꯁꯨ ꯆꯥꯎꯅ ꯍꯣꯜꯂꯤꯕꯅꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗ ꯎ ꯃꯊꯛ ꯑꯁꯤꯗꯒꯤ ꯕꯔꯃꯦ ꯑꯁꯤ ꯌꯨꯡꯅ ꯀꯨꯝꯊꯔꯛꯂꯤ ꯀꯨꯂꯁꯦꯈꯔꯅ ꯑꯣꯟꯊꯣꯔꯛꯄꯒ ꯕꯔꯃꯦꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯂꯩꯃꯥꯏꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯆꯔꯝꯗ ꯌꯥꯅ ꯆꯤꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯤ ꯀꯨꯂꯁꯦꯈꯔꯁꯤ ꯆꯩꯅꯥꯈꯣꯜ ꯈꯥꯡꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯃꯁꯥꯁꯤ ꯐ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯉꯣꯟꯗꯒꯤ ꯏ ꯀꯌꯥ ꯑꯃꯁꯨ ꯀꯥꯞꯊꯣꯔꯛꯂꯦ
ꯃꯇꯧ ꯑꯁꯨꯝꯅ ꯀꯨꯂꯁꯦꯈꯔꯕꯨ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯕꯥꯔꯃꯦꯅ ꯑꯀꯤꯕꯒꯤ ꯁꯛꯇꯝꯒ ꯂꯣꯏꯅꯅ ꯀꯨꯂꯁꯦꯈꯔꯒꯤ ꯃꯈꯣꯡꯁꯤꯗ ꯄꯥꯏꯗꯨꯅ ꯁꯤꯡꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯈꯨꯠꯅ ꯄꯥꯏꯔꯛꯄꯗꯒꯤ ꯕꯥꯔꯃꯦ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯉꯣꯟꯗ ꯄꯥꯏꯔꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯌꯥꯀꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯣꯏꯔꯝꯂꯦ ꯍꯧꯖꯤꯛ ꯒꯨꯂꯤꯒꯥꯗꯦꯕ ꯍꯥꯏꯔꯤꯕꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯕꯥꯔꯃꯦꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯕꯥꯔꯃꯦ ꯑꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯗꯨꯅ ꯇꯥꯏ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯀꯣꯏꯁꯤꯟꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯎꯠꯂꯕ ꯃꯇꯨꯡꯗ ꯁꯤꯟ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯃꯝꯁꯤꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯕꯥꯔꯃꯦꯕꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯍꯟꯗꯨꯅ ꯊꯝꯂꯒ ꯃꯁꯥꯗ ꯇꯩꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯏꯁꯤꯡꯅ ꯆꯥꯝꯊꯣꯛꯂꯤ ꯂꯥꯏ ꯇꯣꯡꯕ ꯃꯇꯝꯗ ꯃꯥꯅ ꯁꯤꯖꯤꯟꯅꯈꯤꯕ ꯏꯅꯔꯖꯤ ꯃꯌꯥꯝ ꯑꯃꯗꯤ ꯊꯃꯣꯏ ꯁꯣꯛꯂꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗꯒꯤ ꯃꯥ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯤ ꯑꯅꯤꯅ ꯉꯥꯛꯂꯒ ꯃꯥꯕꯨ ꯄꯨꯔꯤꯕꯅꯤ ꯃꯥꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯁꯤꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯀꯞꯅ ꯂꯥꯎꯅꯔꯤꯕ ꯃꯌꯥꯝꯁꯤ ꯎꯔꯒ ꯃꯥꯁꯨ ꯊꯃꯣꯏ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯅ ꯀꯞꯂꯤ ꯃꯐꯝꯁꯤꯗ ꯑꯁꯣꯛꯄ ꯑꯃꯗꯤ ꯑꯁꯤꯕꯗꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯏꯁꯩ ꯑꯃꯁꯨ ꯁꯛꯂꯛꯂꯤꯕꯅꯤ ꯍꯤꯡꯍꯧꯔꯤꯕ ꯈꯔ ꯑꯁꯤꯅ ꯃꯩ ꯆꯥꯛꯂꯤꯕ ꯌꯨꯝꯁꯤꯡ ꯑꯁꯤꯕꯨ ꯏꯁꯤꯡ ꯍꯩꯖꯤꯟꯗꯨꯅ ꯃꯩ ꯀꯟꯅꯅꯕ ꯍꯣꯠꯅꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯀꯨꯂꯁꯦꯈꯔꯒꯤ ꯍꯛꯆꯥꯡꯁꯤ ꯁꯒꯣꯜꯗ ꯍꯥꯞꯀꯠꯇꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯆꯦꯟꯊꯣꯔꯛꯏ ꯃꯆꯟꯅꯨꯄꯤ ꯀꯅꯒꯕꯇꯤꯅ ꯃꯕꯨꯡꯅ ꯁꯤꯗꯨꯅ ꯍꯜꯂꯛꯄꯁꯤꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯕꯥꯔꯃꯦꯅ ꯃꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯃꯃꯥꯟꯅꯕꯁꯤꯡꯁꯤꯅ ꯁꯤꯕꯁꯤ ꯎꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯔꯕ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯀꯥꯏꯅꯔꯕ ꯃꯄꯥꯁꯤꯡꯁꯤꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯀꯞꯅꯔꯤ ꯑꯗꯨꯒ ꯕꯥꯡꯒ꯭ꯔꯥꯒꯤ ꯂꯝꯗꯝ ꯑꯁꯤꯗꯁꯨ ꯀꯨꯂꯁꯦꯈꯔꯒꯤ ꯍꯛꯆꯥꯡꯁꯤꯕꯨ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡꯏꯟꯅ ꯄꯟꯗꯤꯠꯁꯤꯡꯅ ꯂꯥꯏꯒꯤ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤ ꯀꯨꯂꯁꯦꯈꯔꯒꯤ ꯅꯨꯄꯤꯁꯤꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ ꯁꯤꯔꯕ ꯀꯥꯟꯇꯥꯔꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡꯏꯟꯅ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯐꯨꯝꯖꯤꯜꯂꯤ ꯃꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯎꯔꯒ ꯕꯥꯔꯃꯦ ꯑꯁꯤ ꯊꯤꯡꯕ ꯉꯝꯗꯅ ꯀꯞꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯕꯥꯡꯒ꯭ꯔꯥꯒꯤ ꯅꯤꯡꯊꯧꯅ ꯁꯤꯕꯁꯤꯗ ꯃꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯅꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯀꯨꯂꯁꯦꯈꯔꯒꯤ ꯃꯄꯥ ꯔꯥꯖꯁꯦꯈꯔꯗꯤ ꯃꯆꯥ ꯁꯤꯔꯦ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯆꯥꯅꯨꯄꯥ ꯀꯨꯂꯁꯦꯈꯔꯅ ꯋꯥꯟꯊꯅꯕꯒꯤꯗꯃꯛꯇ ꯍꯨ ꯄꯤꯖꯔꯝꯕꯗꯨꯅ ꯃꯥꯗꯤ ꯍꯧꯖꯤꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯐꯃꯨꯡꯗ ꯂꯩꯔꯤꯕꯅꯤ ꯕꯥꯔꯃꯦꯅ ꯃꯃꯥ ꯐꯨꯝꯈꯤꯕ ꯃꯐꯝꯁꯤꯗ ꯐꯝꯗꯨꯅ ꯇꯨꯃꯤꯟꯅ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯅ ꯌꯦꯡꯂꯒ ꯂꯩ ꯀꯥꯟꯇꯥꯔꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯒꯤ ꯌꯨꯝ ꯀꯌꯥ ꯑꯃ ꯃꯩ ꯆꯥꯛꯇꯨꯅ ꯃꯥꯡꯈ꯭ꯔꯕꯅꯤꯅ ꯂꯩꯅꯅꯕ ꯑꯇꯣꯞꯄ ꯌꯨꯝ ꯑꯅꯧꯕꯁꯤꯡ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛꯁꯤꯡ ꯇꯧꯔꯤ ꯀꯨꯂꯁꯦꯈꯔꯒꯤ ꯍꯛꯆꯥꯡꯁꯤ ꯍꯧꯖꯤꯛꯁꯨ ꯄꯣꯂꯣꯏꯕ ꯇꯧꯗꯅ ꯊꯝꯂꯤꯕꯅꯤ ꯃꯔꯝꯗꯤ ꯃꯄꯥ ꯔꯥꯖꯁꯦꯈꯔꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯨ ꯉꯥꯏꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯥꯏꯕꯁꯤꯡꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯔꯥꯖꯁꯦꯈꯔ ꯑꯁꯤ ꯉꯁꯤꯗꯤ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯃꯥꯅ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯑꯍꯜ ꯑꯣꯏꯔꯕ ꯃꯟꯇ꯭ꯔꯤꯁꯤ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯔꯥꯖꯁꯦꯈꯔꯅ ꯃꯈꯥꯗ ꯌꯦꯡꯊꯔꯛꯄꯗ ꯃꯆꯥꯅꯨꯄꯥ ꯀꯨꯂꯁꯦꯈꯔꯒꯤ ꯏ ꯇꯩꯔꯕ ꯂꯨꯍꯨꯞ ꯑꯁꯤ ꯎꯕꯗ ꯃꯥꯅꯁꯨ ꯈꯪꯂꯦ ꯃꯆꯥꯅꯨꯄꯥ ꯁꯤꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯊꯃꯣꯏꯗ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯏ ꯍꯧꯖꯤꯛ ꯃꯥꯅ ꯏꯄꯥ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯃꯄꯥꯟꯗ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯏ ꯊꯃꯣꯏꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯀꯟꯊꯤꯒ ꯂꯣꯏꯅꯅ ꯕꯣꯒꯦꯟꯗ꯭ꯔꯗꯒꯤ ꯃꯩꯅꯝ ꯑꯁꯤ ꯂꯧꯗꯨꯅ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯗ ꯃꯩꯅꯝ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯂꯪꯁꯤꯟꯕꯗꯒꯤ ꯃꯩ ꯆꯥꯛꯈꯠꯂꯛꯂꯦ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏꯅꯅ ꯃꯃꯤꯠꯇ ꯃꯄꯤꯅ ꯊꯨꯝꯃꯠꯇꯨꯅ ꯃꯩ ꯆꯥꯛꯈꯠꯂꯛꯂꯤꯕ ꯃꯆꯥꯒꯤ ꯍꯛꯆꯥꯡꯁꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩ ꯃꯄꯥꯒꯤ ꯃꯇꯧꯁꯤꯕꯨ ꯉꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯀꯅꯀꯕꯇꯤ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯖꯂꯛꯁꯃꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯔꯥꯖꯁꯦꯈꯔꯅ ꯃꯆꯥꯅꯨꯄꯥ ꯀꯨꯂꯁꯦꯈꯔꯒꯤ ꯃꯃꯥꯟꯅꯕꯁꯤꯗ ꯁꯥꯎꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯊꯥꯡꯁꯥꯡ ꯑꯃ ꯁꯠꯇꯨꯅ ꯆꯔꯝ ꯑꯁꯤꯗ ꯌꯥꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯦ ꯃꯁꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕꯁꯤ ꯅꯧꯅ ꯁꯦꯝꯒꯠꯈꯤꯕ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯊꯝꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯕ ꯃꯍꯥꯗꯦꯕꯒꯤ ꯁꯤꯕꯂꯤꯡꯒ ꯑꯁꯤ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯂꯧꯈꯠꯂꯛꯂꯤ ꯑꯗꯨꯕꯨ ꯃꯇꯥꯡꯁꯤꯗ ꯉꯛꯂꯤꯕ ꯋꯥꯐꯝꯗꯤ ꯁꯤꯕꯂꯤꯡꯒ ꯑꯁꯤꯗꯤ ꯆꯦꯛꯈꯥꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤ ꯄꯟꯗꯤꯠꯁꯤꯡꯁꯤꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯍꯦ ꯏꯁꯣꯔ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗꯤ ꯃꯁꯤꯗꯤ ꯎ ꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯄꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯟꯗꯤꯠꯁꯤꯡꯁꯤꯅ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯤ ꯅꯧꯅ ꯁꯪꯒꯥꯒꯗꯕ ꯃꯟꯗꯤꯔꯗ ꯊꯝꯒꯗꯕ ꯁꯤꯕꯂꯤꯡꯒ ꯑꯗꯣ ꯆꯦꯛꯈꯥꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯗꯥꯁꯥ ꯂꯥꯡꯐꯝ ꯐꯠꯇꯕꯒꯤ ꯑꯣꯏꯕ ꯈꯨꯗꯝ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯕꯨ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄꯥꯝꯕꯩ ꯊꯤꯗꯕ ꯌꯥꯔꯣꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯥꯟꯇꯥꯔꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯄꯦꯄꯦ ꯑꯃꯗꯤ ꯁꯪꯒꯞꯄꯥꯅ ꯂꯨꯆꯤꯡꯗꯨꯅ ꯑꯋꯥꯕ ꯇꯥꯔꯕ ꯈꯨꯡꯒꯪꯁꯤꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤ ꯎꯕꯗ ꯀꯥꯟꯇꯥꯔꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤ ꯍꯥꯏꯅ ꯍꯩꯇꯅ ꯍꯔꯥꯎꯖꯔꯤ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ ꯂꯣꯏꯅ ꯌꯦꯟꯊꯣꯛꯂꯦ ꯃꯁꯤ ꯎꯖꯔꯒ ꯕꯥꯔꯃꯦ ꯑꯃꯗꯤ ꯖꯥꯕꯥ ꯑꯁꯤꯁꯨ ꯌꯥꯝꯅ ꯊꯃꯣꯏꯗ ꯍꯔꯥꯎꯖꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯕꯥꯡꯒ꯭ꯔꯥꯗ ꯎꯠꯂꯛꯏ ꯁꯤꯕꯂꯤꯡꯒ ꯆꯦꯛꯈꯥꯏꯗꯨꯅ ꯎ ꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯣꯏꯔꯤꯕꯁꯤꯕꯨ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯈꯪ ꯍꯩꯔꯕ ꯄꯟꯗꯤꯠ ꯀꯌꯥ ꯑꯃꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯄꯥꯝꯕꯩ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ ꯄꯟꯗꯤꯠ ꯂꯨꯆꯤꯡꯕꯁꯤꯅ ꯍꯥꯏꯔꯛꯏ ꯑꯗꯣꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯥꯟꯇꯥꯔꯥꯗ ꯆꯪꯁꯤꯜꯂꯒ ꯏꯁꯣꯔꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯆꯠꯊꯔꯨꯔꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯐꯝꯁꯤꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕ ꯌꯥꯒꯅꯤ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯈꯤꯟꯒꯗꯧꯔꯤꯕ ꯁꯤꯕꯂꯤꯡꯒꯁꯦ ꯏꯆꯝ ꯆꯝꯕ ꯅꯨꯡ ꯅꯠꯇꯦ ꯁꯤꯕ ꯃꯍꯥꯗꯦꯕꯒꯤ ꯑꯣꯏꯅ ꯊꯃꯣꯏ ꯑꯣꯏꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯂꯩꯀꯣꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯥꯟꯇꯥꯔꯥꯒꯤ ꯃꯐꯝ ꯑꯗꯨꯒ ꯇꯠꯅ ꯊꯥꯅ ꯌꯥꯗꯕ ꯃꯔꯤ ꯑꯃ ꯂꯩꯔꯤꯕꯅꯤ ꯀꯅꯀꯕꯇꯤꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯔꯤ ꯎꯄꯥꯏ ꯇꯧꯕ ꯌꯥꯕꯅꯣ ꯄꯟꯗꯤꯠ ꯑꯁꯤꯅ ꯀꯥꯟꯇꯥꯔꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯅ ꯍꯦꯛ ꯊꯃꯣꯏꯗ ꯄꯦꯟꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯃꯐꯝꯁꯤꯗ ꯑꯅꯧꯕ ꯃꯟꯗꯤꯔ ꯂꯤꯡꯈꯠꯇꯨꯅ ꯁꯤꯕꯂꯤꯡꯒ ꯑꯁꯤꯕు ꯊꯝꯕ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯣꯏ ꯋꯥꯐꯝꯁꯤꯗ ꯇꯥꯕꯗ ꯅꯤꯡꯊꯧꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯅꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯀꯥꯟꯇꯥꯔꯥꯗ ꯎꯠꯂꯛꯏ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯑꯅꯧꯕ ꯌꯨꯝ ꯀꯌꯥ ꯑꯃ ꯁꯦꯝꯒꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯋꯥꯈꯜ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯖꯕꯥꯗ ꯃꯆꯟꯅꯨꯄꯤ ꯕꯦꯗꯤꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯏ ꯌꯥꯝꯕꯨꯡ ꯀꯌꯥꯝ ꯀꯨꯏꯅ ꯑꯗꯣꯝꯅ ꯆꯔꯥ ꯍꯦꯟꯗꯨꯅ ꯂꯩꯒꯗꯕꯅꯣ ꯁꯦ ꯑꯗꯨꯅ ꯆꯥꯛ ꯑꯁꯤ ꯆꯥꯁꯤꯜꯂꯨ ꯑꯗꯨꯒꯗꯤ ꯖꯕꯥꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯆꯥꯛ ꯄꯤꯔꯛꯂꯤꯕꯁꯤꯗꯤ ꯕꯥꯔꯃꯦ ꯑꯣꯏꯔꯝꯂꯦ ꯃꯁꯤꯗꯒꯤ ꯖꯕꯥꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯈꯠꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩ ꯑꯁꯨꯝꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯕꯥꯔꯃꯦꯅ ꯀꯔꯤꯅꯣ ꯑꯗꯣꯝꯅ ꯐꯥꯎꯕ ꯄꯨꯛꯅꯤꯡ ꯁꯣꯟꯊꯅꯕ ꯋꯥꯍꯩꯁꯤꯡ ꯐꯣꯡꯗꯣꯛꯂꯕ
Jaban kari upai di lei makoina lakning matam da mafam da laktuna ekhoi leiriba praja sing jungle sigi leiriba sau chek sing bu haning matam da hat pagi thawung sidi aini yengduna khangdun leibagi pangal du yauraktre makhoi gonsina duna lan tawna bagi pangal thongna su loina mayeng taakre barmena lan thengnagdabani haiba thongna du kaktang thamoi da pokadab nate makhoi bu mai pak ngamgani haibagi thongna duni maru wari badi imana ingonda hairamani ugi marana bu leinung de section na phajinduna leiri makhaidi udo ma pangal kanna tekpa tawduna hoduna dum leiki gani haiduna Tanjasta khudong thiba laklai haiduna nupa amana dan thinduna ingit piraklai adugadi mafamsta laklibasi Rajkumari Kanakabatina suknagi lanmi khara khakaloina na mafamsta lakpo iramle magaloina rakliba lanmi singsta khanguduna ten kapsilaktuna hat pa hukre masiuda Kanakabati sti pakatpadu loiramani hojek barmena lusingduna makhoi kanggu si tenjai em logduna mafamsta sangsinarali Kanakabatina su yamna pakatpa mongda sagoldi kumthaduna tapna tapna makhoi maikei tamna sangsilagi Barmena laugduna hari aikoidi nupi ngang sing da khut thade adubu khongpham amtang henjin sangsilak patarabadi nupi ngang oirba su lemna tharoi masiar maga tianjai ma kapsilaktuna Kanakabati gi hek mamangta da yuhandra lai adubu Kanakabati di hanba leitana suma suma manglom da sangsilali mastigi barmena tianjai amamuk sattuna em laudun lairibani adubu lep leitana Kanakabati na sangsilak pasi ubudagi barmena shauning buloina na mana pairibi lirung ten si makhada thoki Kanakabati na manakta sangsilaktuna khud lona duna haijeri sanbiduna amuktang oiraba su wari watai sanaduna yasinaba puraknaba tanja matang pinabi masiharaduna khu kunduna ma khurumduna leikre magi maungsta Japan nungsiduna mabu singkhatpige tawri adu barmena sangsilunu haiduna mabu khambugloina hairei karigumba ikhoigi khutsinobu shokluba thenglubu misakadudi mangi haiduna makhoigi ningthawna mangak hekta kaktuna hatbani aduna de ikhoina hekta shokluba thenglubu yadri Kanakabatina hoi chumi nakhoigi praja singbo ikhoina awaba kyama pigre tawbudu boy khoi gi su ning thawgo loina na praja kyam siriwan barmena mai churi bana khoina samaksu saktuna sibi yai haibasi mai thadni mamang dana khoina khangadawan Kanakabatina khul gi boundary lan thoktuna laklaga ai khoi gi lamdambu mang takna bo honadri gi mamang da dom so amuktang munna wakan khantabi gadamani barmena sauna khul gi boundary semdru thamlum libi su kanana no kiduna sian khiu kangbu ni semlibra natraga kibadagi mapan thoktan leiba kangbu ni semlibra haiduna jabad onchilai asuna harpus da jabas ikai dana non tharagalai Barmen makhatari nakoina lamgi boundary lanthol gana nakoigi natik nagun nakoigi power ni haiba aduga aikoina lanthol luragana nakoidagi potchei huran na ba mi ho saudagi lakdi bani haiba Kanakabati ni khonjel niktuna hojik poi khoida kari power leiriwan atopa chaurba ning thorel singe yengnorubuda aikoigi ikai khumna ningai oiba mafam amata leikidre ning thaugi kok thakte yaugada bulu huba do hojikti leimai do onthaduna tare Barmena shauna nakoina tawkiba pap sing do kokchena bakidamakta price tawjerusu salo maramaduna mafam stigi yamathuna thokro Kanakabatina aikoina tawkiba paabadu kokchena bagidamakta ni aina mafamsta laksaribasi khangdabadagi usit thawoidaba thawak kyama nakoigi deva sing adugi mafamda aikoina satharure maramaduna madugi paabadu kokchena bagidamakta aikoigi nauna lingkhachariba mandir adugi manungda nakoigi deva sing asibu amuktang lengsin hanbiduna makhoida khurumjabagi tanjamatang pinabiu Barmena shauna aikoigi isor sing asibu mafam pigani haiduna launa nabagidamakta lakliba nakoibu kari oiduna no aikoina isorni haina lachariba deva sing asina aikoibu mafamsta changjapam piduna hinganduna thambiribani Kanakabatina aina haijaribase akhoi masel punna chap manana hingminabagi tanjadu pijabani Barmena akhoi praja singbu phadru pukhraga bandira thamlaga minai o hindana sathina ot neibaga loina nakhoi mandir adu semgat chagatpagi thabak tawhan natra amadi kantara gi jungle dagi phangliba polam singbu nakhoi karbar desi nadra sendong tamnu leiriba natra aduga manana hingminabagi wafam su phongdok jaba sari Kanakabatina mamanga tawkhiba soiba ranba singadu kauthoknaraga hena phagatpa anubu punsi mahingama ohenabagi damak to honazeribani masibu amuktang di sanbiduna domna suyabiu Barmena pareni aikoina yare haina khalasi tobudu boy khoigi sor aikoigi deva singasina di kedung de yarak loi wafam sitaraga Kanakabati sin non thaduna mamitigi pi matum matum sen thaduna leiramlaga hairei haibiribu wafam sibu adomna phongdok libara natraga adomgi deva singaduna phongdok libara asumna harapuda barmegi thamoi ikai ba makhang phau phaure amadi jabagi thamoi da sunungai taba ma phaure maramaduna hojikti Rajkumari Kanakabati na hairi wafam sitama khoin suyarage haiduna leble Mathangi sindana numidangi matamista Buddha kola haina khangnariba laigi thoram oiba kumei makhal sipang tholi ahalamana angakwa makhalgi phizol amsu seli masada lai tongbuga loinana magi haksang si thak thak niktuna songlibani mayamda bhaptana bhai jaramge hojek nupa sta tongliba lai sigi maming Panjorli Dev haina kaw ariba lai sidi minung sina pik thanba thaujal haiba soramani mana songsilaktuna ahalamagi khutta bai mastigi makhoini si thak thak niktuna leramga atopa ahalsida lai amuk tongkhre magi haksang si thak thak nikpag loinana yamna kana kana lauduna barmegi manakta sangsilaktuna magi mai mid haksang pumpatai thokpiri masi matungdi yamna kana kana laubga loinana masa thak thak niktuna lai phau kyama su phongdoli haibadi ekhoi somgi harigasu maibina lai tong matamda lai phau phau riba dugu chap manaba mongdani
ꯃꯇꯧꯁꯨꯝꯅ ꯑꯍꯜꯁꯤꯡꯅ ꯂꯩꯐꯥꯎ ꯐꯥꯎꯗꯨꯅ ꯃꯈꯣꯏꯒꯤ ꯗꯦꯕ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯅꯨꯡꯁꯤꯡ ꯑꯁꯤ ꯕꯥꯡꯒ꯭ꯔꯥꯒꯤ ꯅꯧꯅ ꯁꯥꯒꯠꯂꯤꯕ ꯃꯟꯗꯤꯔꯁꯤꯗ ꯆꯠꯄꯒꯤ ꯑꯌꯥꯕꯁꯤ ꯄꯤꯔꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯡꯁꯤꯡ ꯑꯁꯤꯕꯨ ꯊꯨꯃꯣꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯕꯔꯃꯦꯒꯤ ꯀꯣꯛꯊꯛꯇ ꯊꯣꯡꯒꯠꯇꯨꯅ ꯃꯁꯤꯕꯨ ꯕꯥꯡꯒ꯭ꯔꯥ ꯂꯝꯗꯝꯗ ꯄꯨꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯂꯤ ꯀꯥꯟꯇꯥꯔꯥꯒꯤ प्रजा ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯕꯥꯡꯒ꯭ꯔꯥꯒꯤ ꯅꯤꯡꯊꯧꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯨꯗꯤꯡꯃꯛꯅꯁꯨ ꯀꯥꯟꯇꯥꯔꯥꯒꯤ प्रजाꯁꯤꯡ ꯂꯥꯛꯄꯗ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯊꯣꯛꯂꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯀꯥꯟꯇꯥꯔꯥꯒꯤ प्रजाꯁꯤꯡ ꯑꯁꯤ ꯕꯥꯡꯒ꯭ꯔꯥꯒꯤ ꯈꯨꯂꯣꯟꯅꯕꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯒꯦꯠ ꯑꯁꯤ ꯌꯧꯁꯤꯜꯂꯛꯂꯦ ꯃꯇꯧꯁꯨꯝꯅ ꯂꯥꯛꯄꯅ ꯃꯟꯗꯤꯔꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯁꯤ ꯉꯥꯜꯂꯕ ꯅꯤꯡꯊꯧꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯕꯥꯡꯒ꯭ꯔꯥꯒꯤ प्रजाꯁꯤꯡꯅ ꯃꯈꯣꯏꯕꯨ ꯑꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯅꯣꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯈꯣꯏꯕꯨ ꯎꯔꯒ ꯅꯤꯡꯊꯧ ꯔꯥꯖ ꯁꯦꯈꯔ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯀꯅꯀꯕꯇꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯤ ꯀꯥꯟꯇꯥꯔꯥꯗꯒꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯀꯅꯀꯕꯇꯤꯅ ꯁꯦꯠꯅꯅꯕ ꯐꯤꯔꯣꯜ ꯑꯃꯗꯤ ꯆꯥꯅꯅꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃ ꯌꯦꯟꯊꯣꯛꯂꯤ ꯃꯐꯝꯁꯦ ꯉꯁꯤꯗꯤ ꯆꯥꯎꯔꯕ ꯀꯨꯝꯍꯩ ꯑꯃꯒꯤ ꯃꯇꯧꯅꯤ ꯃꯤꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯇꯣꯞꯄ ꯅꯤꯡꯊꯧꯁꯥꯒꯩꯒꯤ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯃꯒꯨꯟ ꯂꯩꯔꯕ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯎꯕꯗ ꯃꯍꯥꯛ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯕꯔꯃꯦꯅ ꯍꯪꯉꯤ ꯁꯦꯅꯥꯅ ꯃꯍꯥꯛ ꯑꯁꯤ ꯀꯗꯝꯕ ꯅꯤꯡꯊꯧꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯗ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯏꯁꯩ ꯖꯒꯣꯏꯅꯆꯤꯡꯕ ꯀꯌꯥꯁꯨ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯄꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯨꯝꯍꯩꯁꯤꯡ ꯄꯥꯡꯊꯣꯛꯂꯤꯕꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯀꯕꯇꯤ ꯃꯁꯥꯃꯛ ꯖꯒꯣꯏ ꯊꯣꯛꯇꯨꯅ ꯃꯌꯥꯝ ꯑꯁꯤꯒꯤ ꯄꯦꯟꯅꯅꯕ ꯍꯣꯠꯅꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯅꯧꯅ ꯁꯪꯒꯥꯔꯤꯕ ꯃꯟꯗꯤꯔ ꯑꯁꯤꯒꯤꯗꯃꯛꯇ ꯃꯒꯨꯟ ꯂꯩꯔꯕ ꯄꯟꯗꯤꯠ ꯀꯌꯥꯅ ꯖꯩꯒꯒꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯍꯧꯈ꯭ꯔꯦ ꯆꯠꯅꯕꯤ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤꯡ ꯉꯥꯛꯅ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯂꯤ ꯄꯟꯗꯤꯠ ꯂꯨꯆꯤꯡꯕꯁꯤꯅ ꯕꯔꯃꯦꯗ ꯍꯥꯏꯔꯛꯏ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯏꯁꯣꯔꯅ ꯇꯣꯡꯒꯗꯕ ꯗꯣꯂꯥꯏ ꯑꯗꯨ ꯆꯤꯡꯗꯒꯤ ꯂꯥꯛꯄ ꯆꯤꯡꯃꯤꯁꯤꯡꯅ ꯁꯥꯒꯗꯕꯅꯤ ꯍꯥꯏꯕ ꯆꯠꯅꯕꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯂꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄꯗ ꯅꯈꯣꯏꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯃꯁꯤꯗ ꯕꯔꯃꯦꯅ ꯈꯨꯝꯃꯤ ꯍꯣꯏ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯕ ꯊꯧꯗꯥꯡꯁꯤꯡꯗꯨ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯄꯥꯡꯊꯣꯛꯆꯒꯅꯤ ꯃꯁꯤ ꯃꯇꯨꯡꯗ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨꯅ ꯏꯁꯣꯔꯅ ꯇꯣꯡꯒꯗꯕ ꯆꯥꯎꯔꯕ ꯗꯣꯂꯥꯏ ꯑꯁꯤ ꯁꯦꯝ ꯁꯥꯕꯒꯤ ꯊꯕꯛꯁꯤꯡ ꯇꯧꯔꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯟꯗꯤꯠꯁꯤꯡꯅ ꯃꯐꯝꯁꯤꯗ ꯄꯤꯛ ꯊꯟꯕꯒ ꯂꯣꯏꯅꯅ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡꯏꯟꯅ ꯙꯔꯃꯒꯤ ꯃꯇꯨꯡꯏꯟꯅ ꯃꯟꯇ꯭ꯔ ꯀꯌꯥ ꯑꯃ ꯊꯤꯔꯤꯕꯅꯤ ꯍꯧꯖꯤꯛ ꯕꯔꯃꯦꯅ ꯂꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯆꯪꯒꯗꯕ ꯁꯤꯡ ꯈꯥꯏꯗꯨꯅ ꯂꯩꯅꯤꯡꯉꯤ ꯇꯟꯖꯥꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯀꯕꯇꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯂꯔꯦ ꯇꯧꯕꯇꯕꯨ ꯕꯔꯃꯦꯗꯤ ꯂꯦꯡꯕꯥꯟꯗ ꯁꯤꯡꯖꯪ ꯑꯁꯤ ꯊꯥꯡꯒꯠꯇꯨꯅ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯂꯝꯗꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈꯤ ꯃꯁꯤ ꯎꯕꯗ ꯀꯅꯀꯕꯇꯤꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯍꯥꯎꯔꯕ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡꯒꯤ ꯎꯁꯣꯞ ꯍꯧꯗꯨꯅ ꯃꯕꯨꯛ ꯄꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯤꯖꯔꯤꯕꯅꯤ ꯀꯥꯟꯇꯥꯔꯥꯒꯤ प्रजाꯁꯤꯡ ꯑꯁꯤꯅꯁꯨ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤ ꯃꯑꯣꯡꯗ ꯇꯣꯉꯥꯟꯅ ꯐꯝꯗꯨꯅ ꯂꯥꯝꯃ ꯈꯜꯂꯕꯗ ꯆꯥꯔꯤ ꯍꯥꯎꯔꯕ ꯃꯊꯦꯜꯁꯤꯡꯁꯤ ꯆꯥꯖꯕꯁꯤꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯔꯤ ꯇꯟꯖꯥꯁꯤꯗ ꯕꯔꯃꯦꯅ ꯅꯥꯀꯜꯗ ꯌꯦꯡꯊꯣꯛꯈꯤꯕꯗ ꯃꯈꯣꯏꯒꯤ ꯕꯥꯡꯒ꯭ꯔꯥ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯕ ꯈꯔꯕꯨ ꯂꯥꯟꯃꯤꯁꯤꯡꯅ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯐꯨꯗꯨꯅ ꯃꯐꯝꯁꯤꯗ ꯆꯪꯍꯟꯗ꯭ꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤ ꯎꯕꯗ ꯕꯔꯃꯦꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯦ ꯍꯧꯖꯤꯛ ꯁꯤꯕ ꯃꯍꯥꯗꯦꯕꯒꯤ ꯃꯟꯗꯤꯔ ꯑꯣꯏꯒꯗꯧꯔꯤꯕ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯂꯦꯞꯇꯨꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ ꯃꯁꯤ ꯎꯔꯒ ꯕꯔꯃꯦꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯁꯤꯗ ꯖꯒꯣꯏ ꯏꯁꯩꯅꯆꯤꯡꯕ ꯄꯥꯡꯊꯣꯛꯇꯨꯅ ꯆꯥꯎꯔꯕ ꯀꯨꯝꯍꯩ ꯇꯧꯔꯤ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨꯅ ꯄꯨꯡ ꯊꯤꯜꯂꯤ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯀꯕꯇꯤꯒꯤ ꯀꯥꯡꯕꯨꯅ ꯖꯒꯣꯏ ꯁꯥꯔꯤ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯊꯃꯣꯏꯁꯤ ꯄꯨꯔꯥ ꯑꯣꯏꯅ ꯄꯦꯟꯅꯔꯦ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯄꯨꯡꯁꯤ ꯊꯤꯟꯊꯔꯛꯄ ꯃꯇꯝꯗ ꯀꯅꯀꯕꯇꯤꯒꯤ ꯀꯥꯡꯕꯨꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯖꯒꯣꯏ ꯁꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯄꯨꯡ ꯌꯩꯕ ꯀꯥꯡꯕꯨꯁꯤꯅ ꯍꯦꯟꯖꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯉꯛꯄꯒ ꯂꯣꯏꯅꯅ ꯀꯅꯀꯕꯇꯤꯅ ꯕꯔꯃꯦꯕꯨ ꯌꯦꯡꯗꯨꯅ ꯂꯩ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯏꯁꯣꯔꯃꯛꯅꯤ ꯈꯟꯅꯔꯤꯕ ꯅꯨꯡꯁꯤꯡ ꯑꯁꯤꯕꯨ ꯃꯐꯝ ꯆꯥꯅ ꯈꯤꯜꯂꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯗꯣꯂꯥꯏ ꯃꯊꯛꯇ ꯍꯥꯞꯀꯠꯇꯨꯅ ꯆꯥꯎꯔꯕ ꯗꯣꯂꯥꯏ ꯑꯁꯤꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯤꯕꯅꯤ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯔꯕ ꯁꯤꯕꯂꯤꯡꯒꯒꯤ ꯃꯨꯔꯇꯤ ꯑꯁꯤ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯊꯥꯡꯖꯤꯜꯂꯦ ꯑꯗꯨꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯥꯔꯇꯤ ꯀꯠꯂꯤ ꯑꯗꯨꯒ ꯀꯥꯟꯇꯥꯔꯥꯒꯤ प्रजाꯁꯤꯡ ꯑꯁꯤꯅꯁꯨ ꯃꯈꯣꯏꯒꯤ ꯗꯦꯕ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯅꯨꯡꯁꯤꯡ ꯑꯁꯤꯅ ꯈꯤꯜꯂꯤꯕ ꯑꯁꯤꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯕꯨꯠꯇꯥ ꯀꯣꯂꯥ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤ ꯀꯨꯝꯍꯩ ꯑꯁꯤ ꯄꯥꯡꯊꯣꯛꯂꯤ ꯃꯐꯝꯁꯤꯗꯁꯨ ꯑꯍꯜ ꯑꯃꯅ ꯂꯥꯏ ꯇꯣꯡꯕꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯥꯏꯐꯥꯎꯁꯤꯡ ꯐꯥꯎꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯟꯗꯤꯔꯁꯤ ꯁꯪꯒꯥꯕꯒꯤ ꯑꯔꯣꯏꯕ ꯇꯥꯟꯖꯥꯁꯤꯗ ꯕꯔꯃꯦꯅ ꯃꯥꯒꯤ ꯑꯔꯣꯏꯕꯤ ꯃꯄꯥꯡꯒꯜ ꯊꯥꯗꯗꯨꯅ ꯄꯨꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯊꯤꯜꯂꯤ ꯃꯁꯤ ꯎꯕꯗ ꯃꯌꯥꯝꯁꯤꯅ ꯉꯛꯇꯨꯅ ꯃꯉꯣꯟꯗ ꯌꯦꯡꯅꯗꯨꯅ ꯂꯩ ꯃꯇꯧꯁꯨꯝꯅ ꯃꯟꯗꯤꯔ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯤꯡꯊꯧꯒꯤ ꯔꯥꯖ ꯁꯚꯥ ꯐꯝꯂꯤꯕꯁꯤꯗ ꯎꯠꯂꯤ ꯄꯟꯗꯤꯠ ꯑꯍꯜꯁꯤꯅ ꯍꯥꯏꯔꯤ ꯍꯟꯗꯛꯀꯤ ꯁꯤꯕ ꯃꯍꯥꯗꯦꯕꯒꯤ ꯃꯟꯗꯤꯔ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯣꯠꯅꯗꯨꯅ ꯌꯥꯝꯅ ꯐꯖꯕ ꯊꯧꯔꯝ ꯑꯃ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯀꯥꯟꯇꯥꯔꯥꯒꯤ प्रजाꯁꯤꯡ ꯑꯃꯗꯤ ꯕꯥꯡꯒ꯭ꯔꯥꯒꯤ प्रजा ꯈꯨꯗꯤꯡꯃꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯣꯠꯅꯗꯨꯅ ꯐꯖꯔꯕ ꯊꯧꯔꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯁꯤꯕ ꯃꯍꯥꯗꯦꯕꯅ ꯄꯦꯟꯕꯤꯕꯗꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯐ ꯅꯨꯡꯉꯥꯏꯕ ꯃꯁꯥ ꯃꯎ ꯐꯕ ꯂꯩꯅꯥ ꯇꯤꯟꯅꯥ ꯆꯦꯟꯗꯕ ꯑꯃꯗꯤ ꯂꯝꯗꯝ ꯑꯅꯤꯃꯛ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯄꯤꯕꯤꯔꯒꯅꯤ ꯇꯟꯖꯥꯁꯤꯗ ꯕꯔꯃꯦ ꯑꯁꯤ ꯃꯌꯥꯝ ꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯂꯔꯦ ꯅꯤꯡꯊꯧ ꯔꯥꯖ ꯁꯦꯈꯔꯅ ꯃꯥꯕꯨ ꯐꯝꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏ ꯕꯔꯃꯦꯅ ꯌꯥꯖꯔꯦ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯐꯣꯡꯗꯣꯛꯏ ꯅꯤꯡꯊꯧꯅ ꯏꯪꯒꯤꯠ ꯄꯤꯕꯗꯒꯤ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯔꯃꯦꯗ ꯂꯩ ꯄꯔꯦꯡ ꯑꯃ ꯁꯤꯕꯤꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯊꯦꯜ ꯄꯣꯠ ꯈꯔ ꯄꯤꯁꯤꯜꯂꯛꯏ ꯕꯔꯃꯦꯅ ꯅꯤꯡꯊꯧꯗ ꯍꯪꯂꯛꯏ ꯃꯁꯤꯁꯤꯡ ꯑꯁꯤꯕꯨ ꯑꯩꯅ ꯄꯥꯏꯕ ꯊꯦꯡꯕ ꯌꯥꯔꯗ꯭ꯔꯥ ꯁꯤꯗ ꯅꯤꯡꯊꯧꯅ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯨꯝꯕ ꯈꯦꯠꯅꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯕꯔꯃꯦꯅ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯄꯣꯠꯆꯩꯁꯤꯡꯁꯤꯕꯨ ꯂꯧꯁꯤꯜꯂꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯀꯕꯇꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯍꯥꯛꯇꯛꯇ ꯆꯠꯅꯔꯝꯕ ꯆꯠꯅꯕꯤ ꯀꯌꯥꯗ ꯈꯦꯠꯅꯕ ꯖꯥꯠ ꯕꯤꯖꯥꯠꯀꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯊꯧꯁꯤꯜ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯗꯨꯁꯤꯡ ꯑꯗꯨ ꯎꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯔꯦ ꯃꯁꯤ ꯌꯥꯝꯅ ꯏꯇꯤꯍꯥꯁꯤꯛ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯑꯗꯣꯝꯅ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ
Barmena thamoi senga nungsinabo hairibadi aikhoi di loina yaba ngaktani ningthau Rajasekhar noktuna hoi madugi wafam adu de aina hana dagi khangi Mr. Barmena nate ningthau madugi wafam adu hana dagi khangde karigumba khanglamba tarabadi ningthaugi singasana duda ngasi su Kulasekhar Maharajna soitana phamduna leramgani asumna harpada ningthau si wa ngangdana tumin laiki tanjasta makhoi mantri singi maraktagi amani ingit tawrai masigi ningthauna hairai o phare adudi yam nungsina ai adomdagi karigumam tang nijagi Barmena noktuna adomna nigadoribadu karino haibse ai hanadagi bhab tai samudra khongbangi hithangpham ori mafamado aikhoina lawsinkhibadu lalol iti karbar taunanabagi damaktani mafamadu da aikhoigi sasan chalaiduna pange haibagi damakta natte adubu haribu mafamsi aina amu hana ningthauda pithoklabani masida ningthau su harau pokjari Barmena makatarai tabudubu aigi su apamba madilai masibu iningthauna pibi batabani ningthauna karino hayu nang hek pamlibudu aina soidan pigani Barmena bandiyuna phajinduna minayuna sinaribu singadubu thadokpi batabani Siva Mahadevagi mandir su sangaduna linkhatkirabani maramaduna haujikti yarimmakhai adomna su pahap seloidaba lambi dharmagi lambi de chatnaba honabiyu asumna Barmena harli wafam sing sibu su ningthauna yare masi matungda Barme si ningthawi konungdagi tholakle minayoina ngauduna thamnama mayam si loina thadohalakle masi uda Kantaragi praja sing loina haraunaribani Hojek Barmena get is the lab like an intodo on Sindanari. Itihasik oiba thawong haibududi masibu kawi. Masigi thawong sibu pangthok pibagi damakta ai amati Kantaragi maikaidagi haingai leitana dombu ikai khumbu cheri. Asumna hairam laga Barme si magi praja singi marakta sangsinkre. Tanjasta ningthau Rajasekhar si shongning mamongda mit khana mangonda yengduna lewi. Barmena mayam sigi mamang thaduna Kantaragi praja khudimak bangra lamdamastigi chakre. Ningthau Rajasekhar madi machanupi Kanakabatina labna sakhiba Kantaragi praja singsibu yengdun lewi mathangi sindana Barmegi kangbu si makhoi Kantara khungangdi yausilagle makhoi khulgi praja singna si nanaba yot thang khusukulai singasibu sangappa hariba mistri nupasna lusingduna kanna sem sabagi thabak sing tawri masi uda Barmena sangappa bu thagat phangdoli aduga sangappa nasu Barmegi tawbungamba thangna lingjel sibu thagali tanjasta pepe hariba nupasu yamna kanna thabak churi Tabak tawuda tande mande sui haidun sangapana mangona gangsilai mastigi pepen hairi matamamda nang si ai kaisum sangda leiramlibani ko Barmena noktuna matamgi matungina aikoi mioi ba haibsu adum hongadabani matosumna hujikti Kantaragi praja singsu nungai yai phana pan ba haibdu oire mathangi sindana numidangi matamasda bangra lamdamasdu lei ningthau Rajasekhar si hujik tumnu lei tanjasta magina kongda okna khongbugi makhol matarai mastigi matumlam madigi mit khangpang pangthorle adugadi mani yengthorpada ok macha mamagi phamungsida phamdun leiramle khangpek khangdur ma hugulai ok isna makhata chongtharaga mabu matung ilakna bagi demakte ingit pi buloina na mamang thana sali masdagi Rajasekhar na sumagi matung ina dun lagli bani ojek ok isna sangsilakli basi Raj Sabhana leiribo holisdani singasana mata kakhatuna ma phamgre matung ina dun Rajasekhar suma phamsidi sangsilakli adugadi ngalamlibo mai si khanguduna mutkre singasana phamlibo ok se muk songtharaktuna ningthaugi singasan leiribo mai ke somda sathi Rajasekhar adum yelakpa matamda singasanda kanagumba phamdun leiribasi ure adugadi mafamsda phamdun leiramlibasi mamangda su kyarak ukhraba Mayakara haribu nupa aduni adugu mana hairi nangna tawribo khudimado aina loina uba phangba ngaktani nongi nangna pap ki lambida adum sangsilli adubu aina hairibasi munna taw bangra lamdam si maida sakthektu ut oina tumna mangdringai nangna satliba pap ki lambidu dugi na thairaga chacha hoge haibra natragana sring launa khingliba khongjrigi makholadu da ngauduna sakhraga tawhaidaba pap ki thabak kya tawduna na sa pumba sakthektu ut oina mangi haibra ani sigi manungda nangi apambadu khanjau masyaraduna Rajasekhar gi manakta sumasum naksilai manam khatarai Siva Mahadevagi mandir sangabagi mingda bhakti gi mingda Kantaragi dev haina khangnariba nung singadubu nang lawsinba pamba natra asum harpada Rajasekhar singak loina mit lauthorai Mayakara lauduna hairi nangna pamlibasi dev singadu natra masyarna gi yamna kana laubu loina mafamsigi mangre aduga di Rajasekhar si tumlamadi mit khangpang pangthorai masina takudi mana uriba saktam singisdi mang oiramle mathangi sindana Kantara da ulai ngasi si yamna harauga loina makhoi kumai pangthoktun leiri senagi matai manau su yamna harauna jagoi sabasdi auri mipung khutimak yamna harauga loina jagoi loina sanari makhoi singsi yengjarga Barmena yamna harauga loina nokphet tawduna hairi noroki punsida hingdun talakhrwa ikhoina ngasidi haraubagi pankhelitan nungaijeri bisi urga I thamoi si pungpen peli adubu masi singsi yenglaga karimata wa ngangdani imadi tumdun leirobaro hojek tanjasta magi sikhrabi mamasi magi lengjumda ngathadun leiriwani mana suhairi ai tumdi makhoi singsi yenglibani ibungo mana noktuna makatarai nangna makhatana yengada bakyamu walibani law aigi tungi law masyarduna Barmegi khutta paiduna mana singduna puri tanjasta angang nupi masa ma sensilaktuna Barme bu kaurare Barmegi mama bedina angang nupi masa sing makokta nan thabiram laga Barme bu chingduna dum puki
ꯇꯟꯖꯥꯁꯤꯗ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯕꯔꯃꯦꯕꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯥꯒꯤ ꯃꯀꯣꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯥꯟꯊꯕꯤꯔꯝꯂꯤꯕꯁꯤꯅꯤ ꯃꯥꯅ ꯉꯛꯍꯧꯔꯤꯕꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯖꯕꯥꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯕꯔꯃꯦꯁꯤ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯃꯥꯒꯤ ꯃꯈꯨꯠ ꯁꯝꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯨꯗꯨꯅ ꯆꯠꯂꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯔꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯕꯔꯃꯦ ꯃꯇꯣꯝ ꯈꯛꯇꯒꯤ ꯃꯃꯤꯠꯇ ꯃꯃꯥꯕꯨ ꯎꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯍꯧꯖꯤꯛ ꯕꯔꯃꯦ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯁꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯣꯔꯛꯂꯤ ꯃꯃꯥ ꯕꯦꯗꯤꯅ ꯍꯥꯏꯔꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯝꯕꯤ ꯂꯝꯃꯥꯡꯅꯔꯕꯗꯤ ꯃꯗꯨꯕꯨ ꯇꯥꯛꯄꯤꯗꯨꯅ ꯂꯝꯕꯤ ꯁꯤꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅ ꯁꯥꯅꯤ ꯏꯁꯣꯔꯒꯤ ꯂꯩꯀꯣꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝꯁꯤꯕꯨ ꯀꯜꯂꯛꯄ ꯃꯁꯤꯒꯤ ꯁꯛꯇꯤꯁꯤꯕꯨ ꯃꯨꯟꯗꯨꯅ ꯂꯧꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯊꯥꯖꯕ ꯀꯩꯗꯧꯅꯨꯡꯗ ꯊꯝꯂꯨꯅꯨꯀꯣ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯁꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈꯤ ꯑꯗꯨꯒꯗꯤ ꯃꯅꯨꯡꯁꯤꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯃꯥꯗꯤ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯕꯔꯃꯦꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯊꯤꯔꯛꯏ ꯇꯟꯖꯥꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯥꯍꯦꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯒꯤ ꯃꯁꯤꯕꯨ ꯕꯔꯃꯦꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ ꯃꯥꯅ ꯎꯃꯒꯤ ꯃꯈꯣꯡꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯁꯤ ꯑꯁꯨꯝ ꯍꯧꯅ ꯇꯥꯕ ꯍꯦꯟꯖꯤꯜꯂꯛꯏ ꯑꯗꯨꯒꯗꯤ マꯅ ꯌꯦꯡꯊꯣꯔꯛꯄꯗ ꯎꯁꯤꯒꯤ ꯃꯈꯣꯡꯗ ꯀꯔꯞꯄ ꯇ꯭ꯔꯥꯏꯕ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯥꯡꯕꯨꯗꯨꯒꯤ ꯂꯨꯆꯨꯡꯕ ꯅꯨꯄꯥꯁꯤꯅ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯊꯦꯡꯅꯔꯨꯔꯦ ꯑꯗꯨꯒ ꯃꯥꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯌꯥꯀꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯎ ꯃꯊꯛꯇ ꯄꯨꯟꯗꯨꯅ ꯊꯝꯃꯝꯂꯦ ꯃꯥꯒꯤ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯄ ꯄꯤꯔꯥꯡ ꯑꯁꯤꯅꯅꯤ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯀꯤ ꯂꯨꯆꯤꯡꯕ ꯅꯨꯄꯥꯁꯤꯅ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯔꯝꯂꯤꯕꯁꯤ ꯃꯥꯅ ꯕꯔꯃꯦꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯂꯝꯂꯒ ꯃꯥꯅ ꯃꯟꯇ꯭ꯔ ꯁꯣꯟꯈ꯭ꯔꯕ ꯄꯣꯠꯂꯝ ꯈꯔ ꯕꯔꯃꯦꯗ ꯆꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯒꯗꯤ ꯕꯔꯃꯦꯁꯤ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯍꯥꯏꯕꯗꯤ ꯃꯥꯅ ꯎꯔꯝꯂꯤꯕꯁꯤꯡꯁꯤꯗꯤ ꯃꯪ ꯑꯣꯏꯔꯝꯂꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯤꯌꯥꯝ ꯑꯃꯅ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯔꯦ ꯑꯗꯨꯒꯗꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯤ ꯄꯨꯗꯨꯅ ꯕꯔꯃꯦꯒꯤ ꯃꯅꯥꯛꯇ ꯀꯞꯇꯨꯅ ꯆꯪꯁꯤꯟꯅꯔꯛꯂꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯁꯤꯔꯨꯝ ꯅꯥꯔꯨꯝꯕꯒꯤ ꯐꯤꯕꯝꯗ ꯂꯣꯏꯅ ꯂꯩꯅꯔꯤꯕꯅꯤ ꯃꯁꯤ ꯎꯕꯗ ꯕꯔꯃꯦꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯁꯥꯗ ꯆꯥꯎꯔꯕ ꯐꯨꯔꯤ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯤ ꯃꯁꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯈꯨꯜꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯂꯤ ꯃꯈꯣꯏꯒꯤ ꯑꯍꯜ ꯑꯃꯒꯤ ꯃꯈꯨꯠꯇ ꯂꯩ ꯈꯔ ꯄꯥꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯃꯁꯤ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯂꯩ ꯃꯅꯥꯁꯤꯡꯁꯤ ꯂꯣꯏꯅ ꯀꯪꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯕꯨ ꯌꯦꯡꯂꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯗꯦꯕꯁꯤꯡ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯕꯟꯗꯤ ꯑꯣꯏꯅ ꯐꯥꯖꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕꯁꯤ ꯕꯥꯡꯒ꯭ꯔꯥꯒꯤ ꯍꯟꯗꯛꯇ ꯁꯪꯒꯥꯈꯤꯕ ꯁꯤꯕ ꯃꯍꯥꯗꯦꯕꯒꯤ ꯃꯟꯗꯤꯔ ꯑꯗꯨꯗꯅꯤ ꯃꯐꯝꯁꯤꯗ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯀꯤ ꯂꯨꯆꯤꯡꯕ ꯅꯨꯄꯥꯁꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯥꯒꯤ ꯆꯩꯁꯨꯁꯤ ꯂꯩꯃꯥꯏꯗ ꯁꯨꯕ ꯃꯇꯝꯗ ꯃꯃꯥꯡꯗꯁꯨ ꯎꯈ꯭ꯔꯕ ꯌꯣꯡ ꯃꯥꯟꯕ ꯖꯤꯕ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯃꯐꯝꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯀꯥꯟꯇꯥꯔꯥꯗꯒꯤ ꯄꯨꯔꯛꯈꯤꯕ ꯃꯈꯣꯏꯅ ꯏꯁꯣꯔꯅꯤ ꯈꯟꯅ ꯂꯥꯠꯅꯔꯤꯕ ꯅꯨꯡ ꯑꯁꯤꯕꯨ ꯖꯤꯕꯁꯤꯡꯁꯤꯅ ꯌꯣꯝꯁꯤꯟꯈ꯭ꯔꯦ ꯃꯁꯤ ꯃꯇꯨꯡꯗ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯖꯤꯕꯁꯤꯡꯁꯤꯅ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯁꯤꯕꯂꯤꯡꯒ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯊꯣꯡꯖꯤꯜꯗꯒꯤ ꯍꯦꯟꯅ ꯆꯪꯕ ꯉꯝꯗꯦ ꯃꯐꯝꯁꯤꯗ ꯉꯥꯜꯂꯝꯂꯤꯕ ꯃꯩꯁꯤꯡꯗꯤ ꯂꯣꯏꯅ ꯃꯨꯠꯈ꯭ꯔꯦ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯀꯤ ꯂꯨꯆꯤꯡꯕ ꯅꯨꯄꯥꯁꯤꯅ ꯁꯤꯕꯂꯤꯡꯒ ꯑꯁꯤꯕꯨ ꯃꯨꯟꯅ ꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩ ꯅꯥꯀꯜ ꯑꯃꯗꯅ ꯀꯥꯟꯇꯥꯔꯥꯗ ꯎꯠꯂꯛꯏ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯃꯥꯡꯇꯗ ꯈꯪꯍꯧꯗꯅ ꯌꯣꯡ ꯑꯃ ꯃꯊꯛꯇꯒꯤ ꯇꯥꯔꯛꯇꯨꯅ ꯁꯤꯔꯦ ꯃꯁꯤꯕꯨ ꯌꯦꯡꯂꯒ ꯖꯕꯥꯅ ꯍꯥꯏꯔꯛꯏ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅꯅꯤ ꯋꯥꯐꯝꯁꯤ ꯇꯥꯔꯒ ꯕꯔꯃꯦꯁꯇꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯪꯁꯤꯜꯂꯕ ꯂꯩ ꯃꯅꯥ ꯑꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯃꯃꯤꯠꯇ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯎꯔꯛꯂꯦ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯅꯤꯡꯊꯧ ꯕꯤꯖꯦꯟꯗ꯭ꯔꯅ ꯀꯥꯟꯇꯥꯔꯥꯒꯤ ꯏꯁꯣꯔꯒꯤ ꯂꯩꯀꯣꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝꯁꯤꯕꯨ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯈꯤꯕꯒꯤ ꯁꯛꯇꯝ ꯅꯤꯡꯊꯧ ꯀꯨꯂꯁꯦꯈꯔꯅꯁꯨ ꯀꯥꯟꯇꯥꯔꯥꯕꯨ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯈꯤꯕꯒꯤ ꯁꯛꯇꯝ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯁꯤꯡꯅ ꯖꯪꯒꯜꯒꯤ ꯖꯤꯕꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯈꯤꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯪꯗ ꯃꯌꯥꯀꯔꯥꯒꯤ ꯃꯤꯠꯀꯤ ꯄꯤ ꯁꯤꯖꯤꯟꯅꯗꯨꯅ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯈꯤꯕꯒꯤ ꯁꯛꯇꯝ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯈ꯭ꯔꯕꯤ ꯃꯃꯥ ꯕꯦꯗꯤꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯥꯛꯇꯨꯅ ꯈꯨꯠ ꯁꯝꯗꯨꯅ ꯄꯨꯔꯒ ꯍꯥꯏꯈꯤꯕꯅꯤ ꯏꯁꯣꯔꯒꯤ ꯂꯩꯀꯣꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯁꯛꯇꯤꯕꯨ ꯃꯨꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯊꯥꯖꯕ ꯊꯝꯒꯅꯨ ꯑꯗꯨꯒ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯅꯤꯡꯊꯧ ꯔꯥꯖꯁꯦꯈꯔꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯀꯕꯇꯤ ꯁꯤ ꯄꯣꯛꯂꯛꯄꯗ ꯃꯤꯃꯥꯟꯅꯗꯕ ꯁꯣꯏꯅꯥꯏꯕ ꯑꯉꯥꯡ ꯑꯣꯏꯅ ꯄꯣꯛꯈꯤ ꯍꯥꯏꯕꯗꯤ ꯃꯁꯥ ꯄꯨꯝꯕ ꯂꯦꯡꯕ ꯉꯝꯗꯅ ꯄꯣꯛꯂꯛꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯀꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯂꯥꯛꯇꯨꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯂꯧꯁꯤꯟꯈꯤꯕꯅꯤ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯀꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯈꯣꯝꯂꯥꯡ ꯄꯤꯊꯍꯟꯕꯤꯌꯨ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯁꯤꯅꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯔꯔꯣꯏ ꯃꯇꯧ ꯑꯁꯨꯝꯅ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯀꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯈꯣꯝꯂꯥꯡ ꯄꯤꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯀꯕꯇꯤ ꯑꯁꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯆꯥꯎꯔꯛꯈꯤꯕꯅꯤ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯕꯔꯃꯦꯒꯤ ꯃꯃꯤꯠꯇ ꯂꯣꯏꯅ ꯎꯔꯛꯂꯤꯕꯅꯤ ꯃꯁꯤꯒꯤ ꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏꯅꯅ ꯃꯤꯠ ꯂꯥꯎꯊꯣꯔꯛꯄ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛ ꯍꯟꯒꯠꯇꯨꯅ ꯎꯠꯂꯛꯏ ꯃꯃꯥꯡꯗ ꯅꯤꯡꯊꯧ ꯀꯨꯂꯁꯦꯈꯔꯒ ꯃꯆꯥꯅꯨꯄꯤ ꯀꯅꯀꯕꯇꯤꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯃꯔꯩ ꯌꯦꯟꯅꯔꯛꯄꯒꯤ ꯃꯇꯥꯡ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏ ꯎꯈꯤꯗꯕ ꯊꯧꯗꯣꯛ ꯑꯃ ꯍꯧꯖꯤꯛ ꯎꯔꯦ ꯃꯕꯨꯡ ꯀꯨꯂꯁꯦꯈꯔꯅ ꯃꯐꯝꯁꯤꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯅꯀꯕꯇꯤꯅ ꯍꯥꯏꯔꯛꯏ ꯌꯥꯝꯕꯨꯡ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯅꯍꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯩꯁꯤꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯨꯔꯅꯨ ꯀꯥꯟꯅꯗꯕꯗ ꯅꯪꯒꯤ ꯈꯨꯠ ꯈꯛꯇꯪ ꯆꯥꯛꯇꯨꯅ ꯇꯣꯛꯀꯅꯤ ꯃꯁꯤ ꯃꯇꯨꯡꯗ ꯀꯨꯂꯁꯦꯈꯔꯅ ꯔꯥꯖꯁꯦꯈꯔꯕꯨ ꯍꯨ ꯄꯤꯖꯗꯨꯅ ꯋꯥꯟꯊꯍꯜꯂꯝꯂꯒ ꯀꯥꯟꯇꯥꯔꯥꯗ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯀꯅꯀꯕꯇꯤꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯍꯧꯈꯤ ꯀꯥꯟꯇꯥꯔꯥꯒꯤ ꯗꯦꯕꯁꯤꯡ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯅꯨꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯝꯗꯝ ꯕꯥꯡꯒ꯭ꯔꯥꯁꯤꯗ ꯄꯨꯔꯛꯄꯗ ꯃꯥꯅ ꯍꯔꯥꯎꯅ ꯌꯦꯡꯈꯤꯕꯅꯤ ꯑꯗꯨꯒ ꯃꯃꯥꯡꯗ ꯌꯥꯎꯈ꯭ꯔꯕ ꯕꯔꯃꯦꯅ ꯑꯉꯧ ꯃꯆꯨꯒꯤ ꯁꯒꯣꯜ ꯑꯃ ꯉꯥꯎꯗꯨꯅ ꯆꯦꯜꯂꯛꯄꯗ ꯃꯥꯅ ꯐꯥꯈꯤꯕꯅꯤ ꯃꯁꯤꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯀꯕꯇꯤꯅ ꯊꯥꯡꯁꯥꯡꯅ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯎꯠꯂꯛꯂꯤꯕꯁꯤ ꯀꯅꯀꯕꯇꯤꯅ ꯕꯔꯃꯦꯒꯤ ꯃꯐꯝꯗ ꯃꯈꯣꯏꯅ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯈꯤꯕꯅꯤ ꯃꯁꯤꯒꯤ ꯂꯣꯏꯅꯅ ꯕꯔꯃꯦꯒ ꯀꯅꯀꯕꯇꯤꯒ ꯅꯨꯡꯁꯤꯅꯗꯨꯅ ꯄꯨꯟꯕꯒꯤ ꯁꯛꯇꯝꯁꯤꯡꯁꯨ ꯎꯠꯂꯛꯏ ꯃꯁꯤꯁꯤꯡꯁꯤꯕꯨ ꯅꯤꯡꯁꯤꯡꯂꯒ ꯕꯔꯃꯦ ꯑꯁꯤ ꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯁꯥꯎꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ
ꯍꯧꯖꯤꯛ ꯔꯥꯖꯁꯦꯈꯔꯅ ꯍꯥꯏꯔꯤ ꯀꯥꯟꯇꯥꯔꯥꯒꯤ ꯖꯪꯒꯜꯗ ꯂꯩꯔꯤꯕ ꯁꯛꯇꯤꯁꯤ ꯀꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯀꯥꯟꯇꯥꯔꯥꯗ ꯂꯥꯟꯗꯥꯕ ꯉꯝꯗꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯥꯟꯇꯥꯔꯥ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯄꯨ ꯑꯩꯈꯣꯏꯅ ꯑꯣꯏꯐꯝ ꯊꯣꯛꯏ ꯃꯈꯣꯏꯒꯤ ꯗꯦꯕꯁꯤꯡ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯅꯨꯡꯁꯤꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯊꯝꯒꯗꯕꯅꯤ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕꯁꯤ ꯕꯥꯡꯒ꯭ꯔꯥ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯂꯤꯕꯁꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯀꯕꯇꯤ ꯑꯣꯏꯔꯝꯂꯦ ꯃꯥꯅ ꯁꯤꯡꯍꯥꯁꯟꯗ ꯐꯝꯗꯨꯅ ꯂꯩꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯗ ꯀꯥꯟꯇꯥꯔꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯂꯥꯛꯂꯤꯕꯗꯨ ꯃꯈꯣꯏꯒꯤ ꯗꯦꯕꯁꯤꯡ ꯑꯗꯨ ꯄꯨꯔꯛꯄꯒꯤ ꯈꯛꯀꯤ ꯅꯠꯇꯦ ꯄꯥꯞꯀꯤ ꯊꯕꯛꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯙꯔꯃꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯁꯟꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯆꯤꯡꯅꯕꯤꯔꯨꯅꯨ ꯑꯗꯣꯝꯒꯤ ꯅꯤꯡꯖꯕꯗꯨ ꯊꯨꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯨꯞꯅꯒꯤ ꯊꯕꯛ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯇꯧꯒꯗꯧꯔꯤꯕꯁꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯃꯐꯝ ꯑꯁꯤꯗ ꯀꯔꯄꯥ ꯇ꯭ꯔꯥꯏꯕꯀꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯕꯔꯃꯦꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯥꯅ ꯅꯍꯥꯟꯗꯒꯤ ꯏꯆꯝ ꯆꯝꯅ ꯅꯨꯡꯁꯤꯅ ꯑꯐꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯀꯕꯇꯤꯅ ꯁꯤꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗ ꯃꯥ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ ꯍꯧꯖꯤꯛ ꯔꯥꯖꯁꯦꯈꯔꯅ ꯍꯥꯏꯔꯛꯏ ꯑꯩ ꯍꯧꯖꯤꯛꯇꯤ ꯇꯨꯃꯤꯟꯅ ꯐꯥꯊꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯩꯒꯤ ꯊꯥꯡꯁꯥꯡꯅ ꯃꯈꯣꯏꯒꯤ ꯏꯗꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ ꯀꯔꯞꯄꯥꯒꯤ ꯂꯨꯆꯤꯡꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯏ ꯅꯪꯉꯣꯟꯗ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯕꯒꯤ ꯁꯛꯇꯤ ꯂꯩꯇꯦ ꯃꯁꯤꯗꯒꯤ ꯔꯥꯖꯁꯦꯈꯔꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯅꯥꯗꯅꯣ ꯃꯁꯤꯒꯤ ꯁꯛꯇꯤꯁꯤ ꯂꯩꯔꯤꯕꯁꯦ ꯃꯁꯤꯗꯒꯤ ꯀꯔꯞꯄꯥ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯗꯔꯁꯤꯅ ꯀꯅꯀꯕꯇꯤꯔꯣꯝꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯥ ꯄꯨꯝꯕ ꯀꯔꯤꯃꯠꯇ ꯂꯦꯡꯕ ꯉꯝꯗꯅ ꯄꯣꯛꯂꯛꯈꯤꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯉꯁꯤꯗꯤ ꯅꯤꯡꯊꯧ ꯁꯤꯡꯍꯥꯁꯟ ꯑꯁꯤꯗ ꯐꯝꯕ ꯉꯝꯂꯤꯕ ꯑꯁꯤꯅꯤ ꯃꯥꯅ ꯏꯆꯝ ꯆꯝꯅ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯇꯧꯕ ꯉꯝꯗꯅ ꯂꯥꯛꯈꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯉꯨ ꯋꯥꯐꯝꯁꯤꯗ ꯔꯥꯖꯁꯦꯈꯔꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯕꯥꯡꯒ꯭ꯔꯥꯒꯤ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯂꯥꯟꯐꯝꯗ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯊꯦꯡꯅꯍꯜꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯃꯗꯤ ꯃꯌꯥꯝ ꯃꯥꯡꯗ ꯑꯩꯅ ꯏꯀꯥꯏꯕ ꯊꯕꯛꯅꯤ ꯃꯁꯤꯗ ꯀꯅꯀꯕꯇꯤꯅ ꯂꯥꯟꯐꯝ ꯑꯁꯤꯗꯤ ꯑꯗꯣꯝꯅ ꯊꯦꯡꯅꯒꯗꯕꯅꯤ ꯇꯧꯕꯇꯕꯨ ꯃꯗꯨꯒꯤ ꯁꯛꯇꯤꯗꯤ ꯑꯩꯅ ꯄꯤꯒꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯥꯟꯇꯥꯔꯥꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯎꯠꯂꯛꯏ ꯆꯦꯟꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯏ ꯀꯥꯟꯇꯥꯔꯥ ꯅꯤꯡꯊꯧ ꯁꯥꯒꯩꯒꯤ ꯏ ꯑꯃꯗꯤ ꯀꯔꯞꯄꯥ ꯇ꯭ꯔꯥꯏꯕꯀꯤ ꯈꯣꯝꯂꯥꯡ ꯑꯅꯤꯃꯛ ꯍꯨ ꯆꯦꯟꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯕꯔꯃꯦꯅ ꯑꯁꯤꯕꯒꯤ ꯄꯥꯡꯈꯛꯀꯨꯝ ꯂꯦꯡꯗꯅ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯉꯥꯡ ꯑꯃꯕꯨ ꯄꯪꯈꯨꯠꯇꯨꯅ ꯃꯥꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡ ꯑꯉꯥꯡꯁꯤꯡꯁꯤꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯀꯥꯟꯇꯥꯔꯥ ꯂꯝꯗꯝ ꯑꯁꯤꯅ ꯆꯥꯎꯈꯠꯂꯛꯄ ꯑꯃꯗꯤ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕꯗꯣ ꯃꯈꯣꯏꯒꯤ ꯃꯃꯤꯠꯅ ꯁꯣꯏꯗꯅ ꯎꯖꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯌꯦꯡꯉꯨ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯤꯠꯁꯤꯅ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯆꯍꯤ ꯀꯌꯥꯃꯔꯣꯝ ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯥꯛꯄꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯗꯦꯕꯁꯤꯡꯒꯤ ꯃꯃꯤꯠꯇꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯏꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯝ ꯆꯝꯕ ꯙꯔꯃꯗ ꯊꯥꯖꯖꯕ ꯃꯇꯧ ꯑꯁꯤꯕꯨ ꯃꯩ ꯆꯨꯔꯤꯕ ꯃꯈꯣꯏꯕꯨꯁꯨ ꯃꯩ ꯆꯥꯛꯍꯟꯗꯨꯅ ꯇꯨꯝꯅ ꯎꯠ ꯑꯣꯏꯅ ꯑꯣꯜꯍꯟꯒꯅꯤ ꯃꯁꯤꯗ ꯖꯄꯥꯟꯅ ꯃꯥꯕꯨ ꯁꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯊꯦꯠꯂꯛꯏ ꯑꯗꯨꯕꯨ ꯕꯔꯃꯦꯅ ꯌꯥꯗ꯭ꯔꯦ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯅ ꯑꯐꯕ ꯃꯍꯩꯐꯣꯜ ꯈꯛ ꯑꯣꯏꯔꯣꯏ ꯑꯩꯈꯣꯏꯅ ꯊꯦꯡꯅꯒꯗꯧꯔꯤꯕ ꯂꯥꯟꯐꯝꯁꯦ ꯑꯩꯈꯣꯏ ꯏꯁꯥ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯅꯠꯇꯦ ꯃꯈꯣꯏꯅ ꯐꯥꯖꯤꯟꯕꯤꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯗꯦꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤ ꯑꯆꯨꯝꯕ ꯙꯔꯃ ꯍꯥꯏꯕꯁꯤꯅ ꯍꯦꯛ ꯃꯥꯡꯁꯤꯜꯂꯛꯄ ꯃꯇꯝ ꯈꯨꯗꯤꯡꯒꯤ ꯏꯁꯣꯔꯅ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡ ꯊꯥꯕꯤꯔꯛꯇꯨꯅ ꯄꯥꯞ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯝ ꯍꯣꯠꯅꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯂꯩꯀꯣꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯥꯟꯇꯥꯔꯥꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯏꯁꯣꯔ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯅꯥꯏ ꯉꯥꯛꯇꯅꯤ ꯄꯥꯞ ꯇꯧꯕꯁꯤꯡꯕꯨ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯊꯥꯕꯤꯔꯛꯄ ꯑꯁꯦꯡꯕ ꯃꯅꯥꯏ ꯑꯗꯨꯃꯛꯅꯤ ꯍꯥꯏꯅ ꯈꯟꯒꯗꯕꯅꯤ ꯃꯁꯤꯒꯤ ꯃꯌꯥꯝ ꯑꯁꯤ ꯊꯃꯣꯏꯗ ꯊꯧꯅꯥꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯅꯔꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯖꯕꯥ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯂꯥꯎꯈꯠꯂꯛꯂꯦ ꯃꯇꯧꯁꯨꯅ ꯃꯌꯥꯝ ꯑꯁꯤꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯖꯪꯒꯜ ꯑꯁꯤ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯧꯖꯤꯛ ꯔꯥꯖꯁꯦꯈꯔꯅ ꯂꯥꯟꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯅꯅꯕ ꯃꯥꯒꯤ ꯀꯕꯔꯠꯁ ꯑꯃꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯒ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯡꯁꯥꯡꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡꯅ ꯀꯥꯟꯇꯥꯔꯥꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯅꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯀꯥꯟꯇꯥꯔꯥꯒꯤ प्रजासिंꯁꯤꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯗꯨꯅ ꯂꯥꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯜꯂꯛꯄ ꯑꯣꯏꯔꯝꯂꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃꯗ ꯔꯥꯖꯁꯦꯈꯔꯁꯤ ꯏꯔꯨꯞꯊꯨꯅ ꯂꯩꯔꯝꯂꯤ ꯀꯅꯀꯕꯇꯤꯅ ꯃꯥꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯄꯤꯔꯤ ꯑꯗꯨꯒ ꯖꯩꯒ ꯑꯃ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯥꯕꯨ ꯄꯨꯁꯤꯜꯂꯛꯂꯤ ꯀꯅꯀꯕꯇꯤꯅ ꯍꯥꯏꯔꯛꯏ ꯀꯥꯟꯇꯥꯔꯥꯒꯤ ꯁꯛꯇꯤ ꯂꯩꯔꯕ ꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯁꯛꯇꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯂꯥꯟꯗꯥꯅꯕ ꯍꯣꯠꯅꯔꯛꯄ ꯇꯥꯔꯕꯁꯨ ꯃꯗꯨꯕꯨ ꯑꯩꯅ ꯊꯦꯡꯒꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯒꯅꯤ ꯀꯥꯟꯇꯥꯔꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯂꯩꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯤ ꯍꯥꯏꯔꯒꯗꯤ ꯕꯔꯃꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯃꯥꯕꯨ ꯊꯦꯡꯒꯥꯏꯅꯗꯨꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯄꯥꯔꯤꯄꯨꯔꯤ ꯍꯥꯏꯕꯗꯤ ꯖꯦꯅꯦꯔꯦꯁꯟ ꯑꯍꯨꯝꯃꯛꯀꯤ ꯁꯛꯇꯤ ꯄꯨꯟꯁꯤꯟꯕ ꯇꯥꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯀꯅꯀꯕꯇꯤꯅ ꯄꯣꯠꯂꯝ ꯈꯔꯁꯨ ꯄꯨꯊꯣꯔꯛꯇꯨꯅ ꯖꯩꯒꯁꯤꯗ ꯁꯤꯖꯤꯟꯅꯔꯤ ꯃꯁꯤꯗ ꯄꯨꯊꯣꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯕꯔꯃꯦꯒꯤ ꯍꯛꯆꯥꯡꯗꯒꯤ ꯂꯧꯍꯧꯕ ꯄꯣꯠꯂꯝ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯈꯨꯖꯤꯜ ꯃꯥꯒꯤ ꯃꯁꯝꯅꯆꯤꯡꯕꯅꯤ ꯃꯁꯤꯁꯤꯡ ꯑꯁꯤ ꯃꯃꯥꯡꯗ ꯃꯥꯅ ꯕꯔꯃꯦꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯁꯤꯟꯅꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯃꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯍꯧꯕ ꯉꯥꯛꯇꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯃꯩ ꯍꯧꯅ ꯁꯥꯎꯕꯒ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯤꯕꯅꯤ ꯕꯥꯡꯒ꯭ꯔꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅꯁꯨ ꯃꯈꯣꯏ ꯂꯥꯛꯂꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯆꯥꯎꯔꯕ ꯀꯥꯡꯁꯤ ꯈꯤꯡꯗꯨꯅ ꯃꯌꯥꯝ ꯑꯁꯤꯗ ꯈꯪꯍꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯂꯥꯟꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯣ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯄꯤꯔꯛꯄꯒ ꯂꯣꯏꯅꯅ ꯇꯦꯟ ꯄꯥꯏꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯇꯦꯟꯖꯩ ꯆꯤꯡꯗꯨꯅ ꯑꯦꯝ ꯂꯧꯗꯨꯅ ꯂꯩꯅꯔꯤ ꯍꯧꯖꯤꯛ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯇꯦꯟꯖꯩ ꯀꯥꯞꯊꯣꯔꯛꯄꯗ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨ ꯀꯌꯥ ꯑꯃ ꯁꯤꯔꯦ ꯍꯧꯖꯤꯛ ꯕꯔꯃꯦꯅ ꯃꯌꯥꯝ ꯑꯁꯤ ꯄꯨꯟꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯃꯈꯨꯠꯇ ꯄꯥꯏꯅꯔꯤꯕ ꯁꯤꯜꯁꯤꯡꯁꯤꯅ ꯈꯟꯖꯤꯟꯕꯗꯒꯤ ꯇꯦꯟꯖꯩꯁꯤꯡꯁꯤ ꯑꯃꯠꯇ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯇꯦꯟꯖꯩꯁꯤꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕꯅꯤꯅ ꯂꯥꯟꯃꯤ ꯈꯔꯗꯤ ꯍꯧꯖꯤꯛꯁꯨ ꯌꯨꯗꯨꯅ ꯁꯤꯕ ꯂꯦꯞꯇꯦ
ꯍꯧꯖꯤꯛ ꯕꯪꯒ꯭ꯂꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯆꯥꯎ ꯁꯥꯡꯂꯕ ꯇꯦꯟꯖꯩꯁꯤꯡ ꯑꯃꯨꯛꯇꯗ ꯃꯌꯥꯝ ꯀꯥꯞꯊꯣꯛꯄ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯩ ꯆꯥꯛꯂꯕ ꯆꯥꯎꯔꯕ ꯃꯇꯨꯡꯁꯤꯡ ꯀꯥꯞꯊꯣꯛꯄ ꯈꯨꯠꯂꯥꯏ ꯃꯈꯜ ꯑꯃꯁꯨ ꯁꯤꯖꯤꯟꯅꯔꯛꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯩ ꯆꯥꯛꯂꯕ ꯃꯇꯨꯡꯁꯤꯅ ꯊꯣꯝꯕꯗ ꯃꯌꯥꯝ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯏ ꯑꯁꯨꯝꯅ ꯍꯥꯡꯉꯤ ꯇꯥꯟꯖꯥꯁꯤꯗ ꯇꯦꯟꯖꯩꯁꯤꯡ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯌꯨꯗꯨꯅ ꯁꯤꯔꯦ ꯃꯁꯤ ꯎꯕꯗ ꯕꯔꯃꯦꯒꯤ ꯊꯃꯣꯏꯗ ꯃꯈꯣꯏꯅ ꯃꯥꯏꯊꯤꯔꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄ ꯑꯃꯁꯨ ꯐꯥꯎꯔꯛꯂꯕꯅꯤ ꯃꯁꯤꯗꯒꯤ ꯕꯔꯃꯦꯅ ꯁꯥꯒꯤ ꯃꯆꯤꯅ ꯁꯥꯕ ꯕꯦꯡꯒꯨꯜ ꯃꯈꯜ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯂꯤ ꯑꯗꯨꯒꯗꯤ ꯃꯈꯣꯏꯒꯤ ꯇꯨꯡꯂꯣꯝꯗ ꯃꯩ ꯆꯥꯛꯂꯕ ꯆꯥꯎꯔꯕ ꯎꯖꯥꯎ ꯑꯃ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯕꯥꯡꯒ꯭ꯔꯥꯒꯤ ꯆꯥꯎꯔꯕ ꯒꯦꯠ ꯑꯁꯤꯗ ꯊꯣꯝꯖꯤꯟꯗꯨꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤꯕꯨ ꯇꯧꯔꯝꯂꯤꯕꯁꯤ ꯁꯪꯀꯞꯄ ꯍꯥꯏꯔꯤꯕ ꯃꯤꯁꯇ꯭ꯔꯤ ꯅꯨꯄꯥꯁꯤꯅ ꯑꯣꯏꯔꯝꯂꯦ ꯅꯨꯄꯥ ꯑꯃꯅ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯕꯥꯡꯒ꯭ꯔꯥꯒꯤ ꯆꯥꯎꯔꯕ ꯒꯦꯠ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯊꯨꯒꯥꯏꯈ꯭ꯔꯦ ꯁꯪꯀꯞꯄꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯀꯔꯝꯅ ꯁꯦꯝꯒꯠ ꯁꯥꯒꯠꯀꯅꯤ ꯍꯥꯏꯕ ꯈꯪꯂꯤꯕ ꯑꯩꯅꯗꯤ ꯃꯇꯧ ꯀꯔꯝꯅ ꯊꯨꯒꯥꯏꯒꯗꯕꯅꯣ ꯍꯥꯏꯕꯁꯤꯁꯨ ꯁꯤꯠ ꯅꯥꯟꯅ ꯈꯪꯉꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯨꯛꯀꯁꯨ ꯃꯩ ꯆꯥꯛꯂꯕ ꯆꯥꯎꯔꯕ ꯎꯖꯥꯎ ꯀꯌꯥ ꯑꯃ ꯀꯥꯞꯊꯣꯛꯍꯜꯂꯛꯂꯤ ꯃꯁꯤꯒꯤ ꯎꯖꯥꯎꯁꯤꯡꯁꯤꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯕꯥꯡꯒ꯭ꯔꯥꯒꯤ ꯄꯜꯁꯤꯡ ꯂꯣꯏꯅ ꯊꯨꯒꯥꯏꯔꯦ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯊꯥꯎꯒꯤ ꯄꯣꯠꯂꯝꯁꯤꯡꯁꯤꯗ ꯃꯩꯁꯤ ꯇꯥꯁꯤꯟꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯄꯣꯈꯥꯏꯔꯛꯇꯨꯅ ꯃꯅꯨꯡꯁꯤꯗ ꯂꯩꯔꯝꯂꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯦ ꯄꯣꯈꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯄꯁꯤꯗ ꯃꯊꯛꯇ ꯇꯣꯡꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯃꯈꯥꯗ ꯇꯥꯔꯛꯇꯨꯅꯁꯨ ꯁꯤꯔꯦ ꯕꯥꯡꯒ꯭ꯔꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯁꯥꯊꯤꯔꯕ ꯈꯨꯠꯂꯥꯏꯁꯤꯡꯁꯤ ꯍꯧꯖꯤꯛꯇꯤ ꯃꯩꯅ ꯆꯥꯛꯊꯦꯛꯇꯨꯅ ꯂꯣꯏꯅ ꯃꯥꯡꯂꯦ ꯍꯧꯖꯤꯛ ꯕꯔꯃꯦꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯃꯅꯨꯡꯗ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯁꯤꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯃꯅꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯅꯔꯛꯂꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯈꯪꯍꯧꯗꯅ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯁꯤꯜꯂꯛꯂꯒ ꯕꯥꯡꯒ꯭ꯔꯥꯒꯤ ꯂꯥꯟꯃꯤ ꯑꯃꯒꯤ ꯃꯀꯣꯛꯇ ꯌꯥꯟꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯁꯤꯡꯖꯪ ꯑꯁꯤ ꯂꯪꯂꯛꯂꯤꯕꯁꯤ ꯕꯔꯃꯦꯅ ꯑꯣꯏꯔꯝꯂꯦ ꯃꯅꯨꯡꯁꯤꯗ ꯃꯥ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯄꯥꯏꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯂꯦꯞꯂꯔꯦ ꯀꯥꯟꯇꯥꯔꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯍꯧꯖꯤꯛꯇꯤ ꯃꯅꯨꯡꯁꯤꯗ ꯂꯣꯏꯅ ꯆꯪꯁꯤꯜꯂꯛꯄ ꯉꯝꯂꯦ ꯁꯥ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯃꯈꯣꯏ ꯃꯌꯥꯝ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯁꯦꯅꯥꯄꯇꯤꯁꯤꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯔꯥꯖꯇ ꯏꯪꯒꯤꯠ ꯄꯤꯗꯨꯅ ꯈꯪꯍꯟꯈ꯭ꯔꯣ ꯃꯁꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯌꯥꯝꯅ ꯀꯟꯅ ꯙꯣꯜ ꯊꯤꯟꯗꯨꯅ ꯂꯥꯟꯒꯤ ꯑꯣꯏꯕ ꯄꯥꯎꯖꯦꯜ ꯑꯁꯤ ꯈꯪꯍꯜꯂꯤ ꯍꯧꯖꯤꯛ ꯕꯥꯡꯒ꯭ꯔꯥꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯂꯤ ꯇꯟꯖꯥꯁꯤꯗ ꯕꯣꯒꯦꯟꯗ꯭ꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯂꯥꯟ ꯁꯣꯛꯅꯒꯗꯕ ꯃꯥꯏꯀꯩꯔꯣꯝꯗ ꯆꯦꯟꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯑꯣꯟꯅ ꯇꯩꯅꯕ ꯃꯥꯏꯀꯩꯗ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯜꯂꯤꯕꯅꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯥꯏꯀꯩ ꯑꯅꯤꯒꯤ ꯂꯥꯟꯃꯤꯁꯤꯡ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯊꯣꯝꯒꯥꯏꯅꯈ꯭ꯔꯦ ꯃꯐꯝꯁꯤ ꯇꯝꯊꯤꯔꯕ ꯂꯥꯟꯐꯝ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯕꯔꯃꯦꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪꯁꯤꯅ ꯃꯥꯒꯤ ꯃꯥꯡꯗ ꯂꯩꯔꯝꯕ ꯃꯈꯩ ꯆꯣꯡꯁꯤꯟꯗꯨꯅ ꯌꯥꯟꯗꯨꯅ ꯍꯥꯠꯂꯤ ꯂꯥꯟꯒꯤ ꯁꯔꯤ ꯁꯔꯥꯠ ꯍꯩꯁꯤꯡꯕ ꯃꯄꯥꯡꯒꯜ ꯀꯟꯕꯁꯤ ꯀꯥꯟꯇꯥꯔꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯦꯜꯂꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯗꯤ ꯖꯪꯒꯜꯗ ꯆꯥꯎꯔꯛꯄ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯕꯥꯡꯒ꯭ꯔꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯃꯈꯣꯏꯅ ꯁꯥꯊꯤꯅ ꯍꯥꯠꯇꯣꯛꯏ ꯕꯔꯃꯦꯒꯤ ꯃꯃꯥꯡꯗ ꯂꯥꯟꯃꯤ ꯑꯃꯠꯇ ꯂꯦꯞꯇꯨꯅ ꯂꯩꯕ ꯉꯝꯗꯦ ꯃꯥꯅ ꯑꯃꯨꯛ ꯊꯥꯔꯛꯄꯗ ꯄꯥꯏꯊꯣꯛꯇꯨꯅ ꯆꯠꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯕꯔꯃꯦ ꯑꯁꯤ ꯁꯥꯒꯨꯝꯅ ꯂꯥꯎꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯕꯣꯒꯦꯟꯗ꯭ꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯆꯔꯝꯗ ꯋꯤꯞ ꯑꯃꯅ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯄꯦꯄꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯑꯣꯏꯔꯝꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯀꯝꯗꯧꯕ ꯅꯪꯅ ꯑꯩꯒꯤ ꯏꯄꯥꯗ ꯋꯤꯞꯅ ꯀꯟꯈꯤꯕ ꯅꯠꯇ꯭ꯔꯥ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯕꯣꯒꯦꯟꯗ꯭ꯔꯕꯨ ꯃꯥꯅ ꯋꯤꯞꯅ ꯀꯟꯊꯗꯨꯅ ꯊꯤꯜꯂꯤ ꯇꯟꯖꯥꯁꯤꯗ ꯂꯥꯟꯃꯤ ꯈꯔꯅ ꯃꯉꯣꯟꯗ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯃꯁꯥꯗ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯂꯥꯟꯃꯤ ꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤ ꯂꯣꯏꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯄꯦꯄꯦ ꯅꯪꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯦꯞꯂꯤ ꯍꯧꯖꯤꯛ ꯄꯦꯄꯦꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯂꯩꯔꯝꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯃꯥꯒ ꯄꯨꯟꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯃꯊꯧ ꯇꯧꯔꯝꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯑꯣꯏꯔꯝꯂꯦ ꯃꯥꯒꯤ ꯊꯃꯣꯏꯗ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯆꯨꯞꯄꯤꯔꯤ ꯕꯥꯡꯒ꯭ꯔꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯂꯣꯏꯕ ꯅꯥꯏꯗꯕ ꯃꯈꯩ ꯆꯦꯟꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯕꯔꯃꯦꯅ ꯃꯥꯒꯤ ꯀꯥꯡꯕꯨꯗꯒꯤ ꯇꯥ ꯑꯃ ꯂꯧꯔꯒ ꯇꯥ ꯑꯁꯤꯒꯤ ꯃꯇꯣꯟꯅ ꯂꯩꯃꯥꯏꯗ ꯈꯣꯠꯇꯨꯅ ꯆꯤꯡꯕꯗꯒꯤ ꯃꯐꯝꯁꯤꯗ ꯎꯐꯨꯜ ꯀꯌꯥ ꯑꯃ ꯍꯧꯍꯜꯂꯦ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯃꯥ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯕꯁꯤ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯦ ꯎꯐꯨꯜ ꯃꯔꯛꯁꯤꯗ ꯃꯥꯗꯨꯅ ꯆꯪꯁꯤꯜꯂꯨꯕ ꯂꯥꯟꯃꯤ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯇꯥꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯏ ꯂꯥꯟꯃꯤ ꯑꯃꯗꯤ ꯅꯪꯒꯜꯗ ꯊꯤꯟꯕ ꯊꯕꯥꯛꯇ ꯐꯥꯎꯗꯣꯛꯄ ꯂꯣꯏꯅꯅ ꯃꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯊꯝꯃꯤ ꯃꯁꯤ ꯎꯕꯗ ꯑꯇꯩ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯀꯤꯕꯗ ꯂꯣꯏꯅꯔꯕꯅꯤ ꯇꯥ ꯑꯁꯤꯒꯤ ꯃꯅꯤꯡ ꯂꯩꯃꯥꯏꯗ ꯀꯟꯅ ꯌꯨꯊꯕꯗ ꯃꯊꯛꯇ ꯌꯥꯎꯔꯤꯕ ꯂꯥꯟꯃꯤꯁꯤ ꯃꯈꯥꯗ ꯐꯥꯎꯊꯗꯨꯅ ꯇꯥꯈꯤ ꯃꯁꯤ ꯃꯇꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯕꯔꯃꯦꯅ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯁꯠꯇꯣꯛꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯔꯥꯖꯁꯦꯈꯔꯒ ꯀꯅꯀꯕꯇꯤꯒ ꯖꯩꯒ ꯇꯧꯔꯤꯕ ꯃꯐꯝꯁꯤꯗ ꯂꯩ ꯔꯥꯖꯁꯦꯈꯔꯅ ꯄꯥꯏꯒꯗꯕ ꯊꯥꯡꯁꯥꯡꯁꯤ ꯀꯅꯀꯕꯇꯤꯅ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯥꯅ ꯊꯥꯡꯀꯣꯛꯇ ꯄꯥꯏꯔꯦ ꯊꯥꯡ ꯃꯇꯣꯟꯗꯅ ꯃꯄꯥ ꯔꯥꯖꯁꯦꯈꯔꯅ ꯄꯥꯏꯔꯒ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯀꯤ ꯂꯨꯆꯤꯡꯕ ꯅꯨꯄꯥꯁꯤꯅ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯁꯤꯜꯂꯕ ꯃꯨꯁꯨꯛ ꯃꯨꯕ ꯄꯣꯠꯁꯛ ꯑꯃ ꯊꯥꯡꯁꯤꯗ ꯇꯩꯔꯤ ꯇꯟꯖꯥꯁꯤꯗ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯥꯟꯇꯥꯔꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯕꯣꯔꯗꯔ ꯂꯥꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯔꯦ ꯀꯅꯀꯕꯇꯤꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯊꯣꯛꯄ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯃꯤꯠ ꯇꯥꯕ ꯃꯇꯝ ꯐꯥꯎꯕꯗꯪꯗꯤ ꯊꯤꯡꯂꯒ ꯊꯝꯃꯨ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤ ꯑꯁꯤ ꯁꯨꯔꯨꯡ ꯑꯁꯤꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯇꯝꯊꯤꯅ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯃꯐꯝꯁꯤꯗ ꯎꯠꯂꯛꯏ ꯃꯃꯥꯡꯗ ꯀꯥꯟꯇꯥꯔꯥꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯤꯁꯤꯡꯕꯨ ꯐꯥꯗꯨꯅ ꯏꯖꯠ ꯃꯥꯡꯍꯟꯈꯤꯕ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯁꯤ ꯍꯧꯖꯤꯛ ꯀꯥꯟꯇꯥꯔꯥꯒꯤ ꯅꯨꯄꯤꯁꯤꯡ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯁꯤꯅ ꯃꯥꯅ ꯄꯥꯏꯅꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡꯁꯤꯅ ꯊꯣꯝꯖꯤꯜꯂꯛꯄꯗ ꯃꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯥꯅ ꯀꯟꯊꯤ ꯊꯣꯛꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯥꯟꯇꯥꯔꯥꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯠꯂꯥꯏ ꯑꯃꯅ ꯆꯔꯝꯗ ꯉꯥꯛꯇꯨꯅ ꯃꯥꯒꯤ ꯃꯉꯛꯁꯝ ꯑꯁꯤ ꯂꯩꯊꯠꯂꯦ ꯑꯗꯨꯒ ꯊꯥꯡꯅ ꯊꯤꯟꯗꯨꯅꯁꯨ ꯍꯥꯠꯇꯣꯛꯂꯦ ꯃꯁꯤ ꯎꯕꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯇꯣꯞꯄ ꯂꯥꯟꯃꯤꯁꯤꯁꯨ ꯄꯥꯈꯠꯄꯗ ꯂꯣꯏꯔꯕꯅꯤ ꯃꯥꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯀꯥꯟꯇꯥꯔꯥꯒꯤ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯃꯅ ꯆꯔꯝꯗ ꯊꯥꯡꯅ ꯂꯦꯟꯗꯨꯅ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯅꯥꯀꯜ ꯑꯃꯗꯅ ꯆꯦꯅꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯖꯦꯟꯇꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯃꯅ ꯀꯣꯟꯁꯤꯟꯗꯨꯅ ꯆꯞꯂꯒ ꯊꯝꯂꯤ ꯆꯦꯅꯥꯅ ꯃꯁꯤꯕꯨ ꯎꯕꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥꯁꯤꯗ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯂꯥꯟ ꯇꯧꯅꯕꯒꯤꯗꯃꯛꯇꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯗ ꯀꯥꯔꯟ ꯇꯥꯅꯅꯕꯒꯤꯗꯃꯛꯇꯔꯥ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥꯁꯤꯕꯨ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯁꯤꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯒꯣꯜ ꯊꯨꯡꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯥꯟꯇꯥꯔꯥꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯍꯥꯠꯄ ꯍꯧꯔꯛꯂꯦ ꯁꯥꯎꯔꯕ ꯕꯔꯃꯦꯒꯤ ꯃꯃꯥꯟꯅꯕꯁꯤꯅ ꯆꯣꯡꯗꯨꯅ ꯂꯥꯛꯂꯒ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯃꯕꯨ ꯊꯣꯝꯗꯨꯅ ꯆꯦꯟꯅꯗꯨꯅ ꯄꯨꯈ꯭ꯔꯒ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯂꯤ
Sagol tongba lanmising mi paktak halibasi Barme na suure mustagi magi miyo yamda ingit piduna thanglan hanbada sagol gari si tatun yungshin badagi tongli balan mi pas matak pai kale tanjas ta Barme na chuongro chakra mana pai bu singjang sin yamdra hatole hojek magi mamang da dolai si pai silagli masubu Barme na singjang khaida trumayai tangkhai ta hale nakalamdana kanakabati na magi khudista sogalaga mangondagi thorli ba isna thang mathak ista hali hojek matamasi numita silagle songni balan phamsi kantara gi praja singna mai paktuna Barme na tenjei mamai chakhalaga kapthoroktuna bangra gi yungli ba phiral sta palhandra mai chakhale aduga lan mai pakpa sigi damakti yamna kanna lauri aduga makhoi gi praja mayam asina su yamna kanna launari hojek surung manung misdana kanakabati na mamit usinduna mantra sonduna leiribani aduga di hojek Rajasekhar si masada lai tongduna thak thak di pahorle aduga kibagi masak oiba phibam da yamna kanna su lauri mayam da bhapta na bhaijaramge kanakabati na tawri basi sikraba makhoi sagai gi ning thorel singi thawai mirel adu kauduna mapa Rajasekhar gi haksang manung da sanghan bani honglagi ba mapa gi phibam si yenglaga kanakabati is nok phet tawri hojek Rajasekhar na magi thangsang si paikatuna hogalaktuna yamna kanna lauri magi mitna ha si musuk mu na su oli tanjas ta pau pi bisang pelan mi nu mangon da kauru da khangudra on thoroktuna thang kaktuna hatkre kanakabati na magi pambom da paiduna saudana bagi da themli aduga hairi pupu adom na pamlam ba ishwar gi leikol haiba mafam do nangi na sunupi aina su pamli bani asomna mana pupu hana kauri bagi maramdi ngasidigi sahi kya gi mamang da ning thoina palamba magi mapu thokpa Bijendra haribu nu padu gi thawai mirelis da kauri bani nakalamdana lan songna ki mafam stu lei hujikti Barme gi kangbu na lal si mai paktuna bangra gi lan mising saramba lan ban sing si loina mai thadoktuna leiri tanjasta kanakabati amadi Rajasekhar si sagol gari ma tongduna mafam sta la masu da Barme singak tuni ki engba lai makhoi sagol gari si mai shakli si chuongnu sangsilai kantara gi praja khudimak landana gi damakta shem saduni yam section leinari bani hojik Barme na masu sagol gari ma ta kakhatuna thojilai aduga di Rajasekhar na mid khani engpa matamda Barme gi dolai singni ba sagol ani si mamang di sangsilu haibi yadre masu da praja sing singak pud loina bani masdigi Barme na sagol gi thori sikak tuna sen thonjre aduga dolai gi saru si Rajasekhar gi mapa tamle sensil halali Barme na magi singjang sina Rajasekhar du yanthari adubu ilai na singjang si phar matungda mabu paidun lang thokki dolai sakani si sina duna tugadare haibisi khangbadagi Rajasekhar na masanupi kanakabati u singkhatuna mathaklom doina songkhatkhe Barme di labna paithokhtuna makhada phujinduna tai aduga dolai ni su tektuna paithokhtuna chatkhe tabudabu Rajasekhar amadi kanakabati di mathakdagi tapna songtharaktuna laimai da leptuna lei masuda kantara gi praja sing singakpadu loina kre asumna yenglamnaga landana bagi debta makhoi myam laudun sensinki aduga karapa tribe ki miyoi sing sisu Barme bo hana bagi debta sensin narali bani tudun len ba Barme se hoglaktuna karapa tribe ki miyoi sing sta chongchin dra hat belepte aduga somda su kantara gi praja sing sensilakpada kanakabati amadi Rajasekhar si khut chamnaduna laklaga khut namada thang paiduna kanakabati na miyoi sing sibu yam laina thang yamduna hali kantara gi thauna pharbi nu pilan mi nochi haribasina kanakabati da landana bagi debta sensilui adu mahabu su thang thinduna hatkre masuda magi mapuroi bisu wakal sok loina yamna kan laudun lelamnaga shongsilaktuna magi khulai sina thomlakpada kanakabati gi thang si makha ta akre adu magi charamda kanakabati na chaplaga ilai na thangalai magi midna ha si su musuk mudun leiramle masina takdi mangon da su phattaba thawai mirel sing sangduna hena sakti leiba haibudu oire haibasi asumna magi khojeng si chap khaibasida Barme gi mamanaba si makhong phing kauduna sire kanakabati na mangon tin si chilaba matungda leimai da langthoroi Barme na leithorpada tawri saktam si udam hadi mid law thoktun yengalai leimai da tadun leriba mamanaba gi hakchangsda Rajasekhar na net khairaga chatki masi udagi shor Barme si yamna yang sensilaktuna magi singjang sin yan gi tawri adu Rajasekhar na thomdorkda ma hunduna paithori tabudu madi sari chrar heibanina leimai da tubumakti tude khu kullaga situna paithorai kanakabati na hairei pupu masigi nu pasni kantara bu ngak senduna leiribasi hojek Rajasekhar na kanakabati khut pairamli basi thadokre aduga thang satuna lanthengna bagi namte shem shari Barme su mangonda etik tawna bagi namte shem shaduna lai tanjas ta kanakabati na kantara gi lanbi singda charamda chap tuna thang thin hatoi Barme na sensilaktuna magi singjang sina yanthara adubu Rajasekhar gi thang sina ngangpada magi haksang sin ninglomda handuna paithorai amukasu sensilaktuna magi silisna tharakpada Rajasekhar na mitna phawi yengdana oigi khutna phagi aduga inthorakpada Barme si leimai da phujilli masi mutungda mana kauthorakpada Barme si labla situna sakhraga phujilli Rajasekhar da landana bu sangsiluwa kantara gi lanbi khudima mana thang lengduna hatole Barme na asawbuloi na amukasu songsilaktuna maga fight tongai phanakana mana honarabu su Rajasekhar na adum laksaba hele thang yalakudi magi haksang da sokle 한발에 있다는 송신정신으로 마기 싱정신이 안타라이 아두고 Rajasekhar 까리부터 타우사다나 레이톨로 모퉁다 마기 탕시나 한진 쇼갈래 아두고 타박다 거럭보다 바르메시 파이토크나 먹고 수여신으로 다이 간타라기란 미기 아무리 용신도는 Rajasekhar 에덱도 신그래 호잭 바르메기 학상시 아소펀들 빅탄 버글로이는 레이마이다 두든 레이리바니 단자스타 마부 싱칸다버기다막다 가나군범은 코팅 토라이
ꯑꯗꯨꯒꯗꯤ ꯕꯔꯃꯦꯅ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤ ꯃꯌꯥꯀꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯣꯏꯔꯝꯂꯦ ꯕꯔꯃꯦꯕꯨ ꯃꯥꯅ ꯆꯤꯡꯈꯠꯄꯤꯔꯦ ꯍꯧꯖꯤꯛ ꯕꯔꯃꯦꯅ ꯍꯪꯂꯛꯏ ꯔꯥꯖꯁꯦꯈꯔꯕꯨ ꯁꯛꯇꯤ ꯄꯤꯔꯤꯕ ꯃꯟꯇ꯭ꯔ ꯑꯁꯤ ꯊꯨꯒꯥꯏꯗꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯃꯁꯤꯕꯨ ꯊꯨꯒꯥꯏꯕ ꯉꯝꯒꯅꯤ ꯃꯌꯥꯀꯔꯥꯅ ꯅꯪ ꯑꯁꯦ ꯒꯨꯍꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯝꯂꯝꯕꯅꯤ ꯇꯧꯕꯇꯕꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯊꯝꯂꯝꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯅꯁꯨ ꯈꯪꯅꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕꯁꯤ ꯎꯠꯄꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯦ ꯑꯗꯨꯅ ꯅꯪ ꯍꯧꯖꯤꯛꯃꯛ ꯆꯠꯂꯣ ꯒꯪꯒꯥ ꯏꯃꯥꯅ ꯅꯪꯒꯤ ꯂꯝꯕꯤ ꯁꯣꯏꯗꯅ ꯇꯥꯛꯄꯤꯒꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯌꯥꯀꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯔꯥꯖꯁꯦꯈꯔꯒ ꯃꯥꯌꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯟꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯔꯥꯖꯁꯦꯈꯔꯅꯁꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯠꯇꯣꯛꯂꯝꯂꯒ ꯃꯌꯥꯀꯔꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯌꯥꯀꯔꯥꯅ ꯄꯥꯏꯔꯤꯕ ꯆꯩꯁꯨꯁꯤꯅ ꯔꯥꯖꯁꯦꯈꯔꯒꯤ ꯊꯕꯥꯛꯇ ꯉꯥꯏ ꯍꯧꯖꯤꯛ ꯃꯩꯔꯤ ꯃꯥꯟꯕ ꯃꯉꯥꯜ ꯀꯌꯥ ꯑꯃꯁꯨ ꯐꯨꯗꯣꯛꯂꯤ ꯃꯌꯥꯀꯔꯥꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ ꯚꯥꯡꯒ꯭ꯔꯥꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒ ꯕꯔꯃꯦꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯪ ꯍꯧꯖꯤꯛꯃꯛ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯕꯔꯃꯦ ꯑꯁꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤ ꯍꯧꯖꯤꯛ ꯃꯌꯥꯀꯔꯥꯅ ꯃꯥꯒꯤ ꯆꯩꯁꯨꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯔꯥꯖꯁꯦꯈꯔꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯃꯅꯤꯡꯂꯣꯝꯗ ꯏꯟꯗꯨꯅ ꯄꯨꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯕꯔꯃꯦ ꯑꯁꯤ ꯎꯠꯂꯩ ꯃꯈꯣꯏꯒꯤ ꯀꯥꯟꯇꯥꯔꯥ ꯂꯝꯗꯝ ꯑꯁꯤꯗ ꯆꯦꯜꯂꯛꯇꯨꯅ ꯃꯥꯅ ꯄꯤꯛꯂꯤꯉꯩ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯕ ꯀꯣꯝ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯤ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯁꯛꯇꯝ ꯑꯃꯁꯨ ꯎꯔꯦ ꯍꯥꯏꯕꯗꯤ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯌꯥꯀꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯒꯤ ꯁꯛꯇꯝ ꯑꯁꯤꯅꯤ ꯃꯥꯅ ꯍꯪꯂꯤ ꯏꯁꯣꯔꯕꯨ ꯃꯐꯝꯁꯤꯗ ꯂꯥꯛꯂꯝꯕꯔꯥꯅꯦ ꯃꯁꯤꯗ ꯃꯌꯥꯀꯔꯥꯅ ꯁꯨꯛꯅꯒꯤ ꯂꯥꯛꯂꯝꯕ ꯈꯛꯇ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕꯅꯤ ꯅꯪꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯕ ꯄꯥꯝꯕꯔꯥꯅꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯌꯥꯀꯔꯥ ꯑꯁꯤ ꯅꯣꯛꯂꯤ ꯃꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯔꯕ ꯃꯇꯨꯡꯗ ꯕꯔꯃꯦ ꯑꯁꯤ ꯈꯪꯍꯧꯗꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯦꯛꯊꯔꯛꯇꯨꯅ ꯀꯣꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯥꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯔꯃꯦꯒꯤ ꯍꯛꯆꯥꯡꯁꯤ ꯂꯩꯃꯥꯏꯗ ꯌꯩꯁꯤꯜꯂꯕ ꯃꯇꯨꯡꯗ ꯀꯔꯤꯃꯠꯇ ꯂꯦꯡꯕ ꯇꯧꯗꯨꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯉꯁꯥꯏ ꯃꯃꯥꯡꯗ ꯃꯌꯥꯀꯔꯥꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯦ ꯃꯐꯝꯁꯤꯗ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝ ꯈꯪꯍꯟꯅꯕ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯦ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯆꯠꯂꯣ ꯒꯪꯒꯥ ꯏꯃꯥꯅ ꯅꯪꯒꯤ ꯂꯝꯕꯤ ꯁꯣꯏꯗꯅ ꯇꯥꯛꯄꯤꯒꯅꯤ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯕꯔꯃꯦꯒꯤ ꯃꯈꯨꯠ ꯑꯁꯤ ꯏꯁꯤꯡꯗ ꯊꯦꯡꯉꯤ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯤꯠ ꯑꯁꯤ ꯄꯥꯡꯊꯣꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯃꯩꯅꯝ ꯑꯁꯤ ꯄꯥꯏꯈꯠꯇꯨꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯏ ꯅꯥꯀꯜ ꯑꯃꯗ ꯃꯥꯅ ꯌꯦꯡꯊꯣꯛꯈꯤꯕꯗ ꯅꯨꯡꯒꯤ ꯐꯛꯂꯥꯡ ꯑꯃ ꯅꯤꯡꯈꯥꯏꯔꯛꯇꯨꯅ ꯁꯨꯔꯨꯡ ꯑꯃꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯨꯝ ꯆꯪꯁꯤꯟꯈꯤ ꯅꯥꯀꯜ ꯑꯃꯗꯅ ꯔꯥꯖꯁꯦꯈꯔꯕꯨ ꯃꯌꯥꯀꯔꯥꯅ ꯏꯟꯗꯨꯅ ꯄꯨꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯆꯩꯁꯨꯁꯤ ꯑꯁꯨꯝ ꯆꯥꯛꯊꯦꯛꯄꯒ ꯂꯣꯏꯅꯅ ꯇꯨꯝꯁꯤꯜꯂꯛꯇꯨꯅ ꯇꯦꯟꯁꯤꯟꯕ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯆꯩꯁꯨꯁꯤꯒꯤ ꯄꯋꯥꯔ ꯄꯨꯟꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯅꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯇꯟꯖꯥꯁꯤꯗ ꯈꯪꯍꯧꯗꯅ ꯀꯅꯀꯕꯇꯤꯅ ꯃꯌꯥꯀꯔꯥꯒꯤ ꯊꯕꯥꯛꯀ ꯊꯥꯡꯅ ꯊꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯌꯥꯀꯔꯥꯅꯗꯤ ꯃꯈꯣꯏꯕꯨ ꯌꯦꯡꯂꯒ ꯅꯣꯛꯏ ꯀꯅꯀꯕꯇꯤꯅ ꯉꯁꯤꯗꯤ ꯀꯥꯟꯇꯥꯔꯥꯕꯨ ꯀꯟꯅꯅꯕ ꯂꯥꯛꯅꯤꯡꯕ ꯃꯈꯩ ꯂꯥꯛꯆꯁꯅꯨ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯒꯗꯕ ꯅꯠꯇꯦ ꯀꯥꯟꯇꯥꯔꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯈ꯭ꯔꯦꯡꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯗꯦꯕ ꯑꯣꯏꯅ ꯈꯨꯔꯨꯝꯅꯔꯤꯕ ꯅꯨꯡꯁꯤꯡ ꯑꯁꯤꯗ ꯂꯣꯏꯅ ꯍꯩꯊꯍꯟꯒꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯃꯌꯥꯀꯔꯥꯒꯤ ꯍꯛꯆꯥꯡꯁꯤ ꯃꯉꯥꯜ ꯐꯨꯗꯣꯛꯇꯨꯅ ꯆꯥꯛꯊꯦꯛꯇꯨꯅ ꯂꯩꯔꯝꯂꯒ ꯃꯥꯒꯤ ꯃꯆꯤꯟꯗ ꯍꯦ ꯏꯁꯣꯔ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯪ ꯁꯣꯜꯂꯝꯂꯒ ꯃꯁꯥ ꯄꯨꯝꯕ ꯆꯥꯛꯊꯦꯛꯇꯨꯅ ꯃꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯖब्ꯕꯥꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯂꯒ ꯌꯦꯡꯗꯨꯅ ꯂꯩ ꯅꯥꯀꯜ ꯑꯃꯗꯅ ꯁꯨꯔꯨꯡꯒꯤ ꯃꯅꯨꯡꯁꯤꯗ ꯕꯔꯃꯦꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯁꯤꯕꯂꯤꯡꯒ ꯑꯃꯒ ꯂꯣꯏꯅꯅ ꯇ꯭ꯔꯤꯁꯨꯜ ꯑꯃ ꯌꯨꯡꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯈꯨꯠ ꯂꯣꯟꯅꯗꯨꯅꯁꯨ ꯈꯨꯔꯨꯝꯂꯤ ꯑꯗꯨꯒꯗꯤ ꯇꯥꯟꯖꯥꯁꯤꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯁꯥ ꯑꯃꯅ ꯉꯪꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯃꯈꯣꯜ ꯇꯥꯔꯤꯕ ꯃꯥꯏꯀꯩꯁꯤꯗ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒꯗꯤ ꯂꯥꯞꯇꯛꯅ ꯃꯁꯥ ꯃꯎ ꯐꯔꯕ ꯃꯁꯜꯗꯅ ꯌꯣꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯉꯛꯄꯒ ꯂꯣꯏꯅꯅ ꯕꯔꯃꯦ ꯑꯁꯤ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯖꯤꯕ ꯑꯁꯤꯅ ꯑꯈꯣꯏꯕ ꯁꯝꯅꯥ ꯑꯃ ꯄꯥꯏꯔꯒ ꯃꯁꯤꯕꯨ ꯆꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯣꯠꯅꯗꯨꯅ ꯂꯩ ꯍꯧꯖꯤꯛ ꯕꯔꯃꯦꯅ ꯖꯤꯕꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯗꯤ ꯕ꯭ꯔꯍ꯭ꯃ ꯔꯥꯛꯁꯁ ꯍꯥꯏꯔꯤꯕꯗꯨ ꯑꯣꯏꯔꯝꯂꯦ ꯕꯔꯃꯦꯗ ꯉꯪꯗꯨꯅ ꯁꯥꯎꯗꯨꯅ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯈꯨꯠ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗ ꯕꯔꯃꯦꯁꯤ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯐꯨꯖꯤꯟꯗꯨꯅ ꯇꯥꯏ ꯕ꯭ꯔꯍ꯭ꯃ ꯔꯥꯛꯁꯁꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯅꯦꯠꯅꯅꯕ ꯍꯣꯠꯅꯔꯛꯏ ꯃꯁꯤꯗꯒꯤ ꯕꯔꯃꯦꯅꯁꯨ ꯃꯉꯣꯟꯗꯒꯤ ꯂꯤꯊꯣꯛꯇꯨꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯩ ꯕꯔꯃꯦꯅ ꯃꯥꯒꯤ ꯁꯤꯡꯖꯪ ꯑꯁꯤꯅ ꯌꯥꯟꯁꯤꯜꯂꯤ ꯑꯗꯨꯕꯨ ꯕ꯭ꯔꯍ꯭ꯃ ꯔꯥꯛꯁꯁ ꯑꯁꯤꯗꯤ ꯀꯔꯤꯃꯠꯇ ꯆꯩꯅꯥꯈꯣꯜ ꯐꯥꯎꯗꯦ ꯕꯔꯃꯦꯒꯤ ꯆꯔꯝꯗ ꯆꯞꯇꯨꯅ ꯊꯥꯡꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯏꯁꯤꯕꯨ ꯅꯨꯡꯁꯤꯡ ꯑꯁꯤꯗ ꯇꯛꯇꯨꯅ ꯏꯟꯗꯨꯅ ꯄꯨꯔꯤꯕꯅꯤ ꯃꯁꯤ ꯃꯇꯨꯡꯗ ꯄꯥꯏꯗꯨꯅ ꯂꯪꯂꯛꯄꯗ ꯃꯥ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯐꯨꯖꯤꯟꯗꯨꯅ ꯇꯥꯏ ꯌꯨꯗꯨꯅ ꯌꯥꯎꯔꯤꯕ ꯁꯤꯡꯖꯪ ꯑꯁꯤꯕꯨ ꯕ꯭ꯔꯍ꯭ꯃ ꯔꯥꯛꯁꯁꯅ ꯂꯧꯊꯣꯛꯇꯨꯅ ꯂꯪꯊꯣꯛꯈ꯭ರೆ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯉꯪꯗꯨꯅ ꯂꯥꯎꯗꯨꯅ ꯈꯣꯡꯂꯤꯕꯅꯤ ꯑꯃꯨꯛꯀꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯔꯃꯦꯕꯨ ꯅꯦꯛꯈꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯕꯔꯃꯦꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯥ ꯃꯈꯥꯗ ꯇꯥꯒꯗꯕꯒꯤ ꯌꯥꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯕ꯭ꯔꯍ꯭ꯃ ꯔꯥꯛꯁꯁꯅ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯈꯨꯠ ꯑꯁꯤꯗ ꯅꯦꯛꯈꯥꯏꯔꯛꯄꯗ ꯕꯔꯃꯦꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯂꯩꯊꯣꯛꯄ ꯂꯣꯏꯅꯅ ꯃꯥ ꯃꯊꯛꯇ ꯑꯃꯨꯛ ꯆꯣꯡꯈꯠꯂꯛꯏ ꯃꯈꯣꯏ ꯑꯅꯤ ꯃꯥꯌꯣꯛꯅꯗꯨꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯂꯒ ꯕꯔꯃꯦ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯟꯈ꯭ꯔꯒ ꯃꯥꯒꯤ ꯀꯔꯥꯡꯗ ꯂꯤꯠꯇꯨꯅ ꯆꯠꯈ꯭ꯔꯒ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯁꯤꯡꯖꯪꯁꯤ ꯂꯧꯈꯠꯇꯨꯅ ꯃꯥꯒꯤ ꯈꯨꯕꯣꯝꯗ ꯁꯤꯡꯖꯪ ꯌꯥꯜꯂꯤ ꯃꯁꯤꯗꯒꯤ ꯆꯩꯅꯥꯈꯣꯜ ꯐꯥꯎꯕꯒ ꯂꯣꯏꯅꯅ ꯕ꯭ꯔꯍ꯭ꯃ ꯔꯥꯛꯁꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯇꯟꯖꯥꯁꯤꯗ ꯕꯔꯃꯦꯅ ꯆꯣꯡꯗꯨꯅ ꯆꯠꯈ꯭ꯔꯒ ꯆꯤꯡꯃꯥꯏꯗꯒꯤ ꯑꯇꯨꯝꯕ ꯅꯨꯡ ꯑꯃ ꯐꯛꯇꯨꯅ ꯕ꯭ꯔꯍ꯭ꯃ ꯔꯥꯛꯁꯁꯁꯤ ꯊꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯕ꯭ꯔꯍ꯭ꯃ ꯔꯥꯛꯁꯁꯅ ꯃꯥꯕꯨ ꯐꯥꯈꯤꯔꯝꯃꯤ ꯑꯗꯨꯒ ꯄꯥꯏꯗꯨꯅ ꯂꯪꯊꯣꯛꯄ ꯃꯇꯝꯗ ꯃꯥꯅ ꯁꯤꯠꯇꯨꯅ ꯄꯥꯏꯊꯣꯔꯛꯂꯒ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯂꯣꯈꯥꯗ ꯇꯥꯗꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯤꯁꯨꯜ ꯑꯃ ꯌꯨꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯗ ꯈꯨꯠꯅ ꯌꯥꯜꯂꯤ ꯃꯇꯧ ꯁꯨꯝꯅ ꯃꯥꯅ ꯇ꯭ꯔꯤꯁꯨꯜ ꯑꯁꯤꯗ ꯄꯥꯏꯗꯨꯅ ꯂꯩꯕꯁꯤ ꯎꯕꯗ ꯕ꯭ꯔꯍ꯭ꯃ ꯔꯥꯛꯁꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯔꯃꯦꯅ ꯍꯧꯒꯠꯂꯛꯇꯨꯅ ꯇ꯭ꯔꯤꯁꯨꯜ ꯑꯁꯤꯒꯤ ꯃꯅꯤꯡ ꯑꯁꯤꯅ ꯂꯩꯃꯥꯏꯗ ꯁꯨꯊꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯐꯨ ꯀꯜꯂꯕ ꯋꯦꯕ ꯑꯃ ꯄꯥꯏꯊꯣꯛꯇꯨꯅ ꯆꯠꯈꯤ ꯃꯁꯤꯒꯤ ꯁꯥꯐꯨꯁꯤꯅ ꯌꯩꯔꯤꯕꯁꯤ ꯕꯥꯡꯒ꯭ꯔꯥꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯗꯦꯕ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯅꯨꯡꯁꯤꯡ ꯑꯁꯤꯕꯨ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯌꯣꯡ ꯃꯥꯟꯕ ꯖꯤꯕꯁꯤꯡꯁꯤꯗ ꯌꯩꯔꯔꯦ ꯃꯁꯤꯗꯒꯤ ꯅꯨꯡꯁꯤꯡ ꯑꯁꯤꯗꯒꯤ ꯃꯉꯥꯜ ꯑꯃ ꯐꯨꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯌꯣꯡ ꯃꯥꯟꯕ ꯖꯤꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯣꯝꯗꯣꯛꯈꯤ
ꯍꯧꯖꯤꯛ ꯕꯔꯃꯦꯒꯤ ꯃꯤꯠ ꯑꯁꯤ ꯁꯅꯥ ꯃꯆꯨꯗ ꯂꯪꯅ ꯉꯥꯟꯗꯨꯅ ꯂꯩꯕꯁꯤ ꯎꯕꯗ ꯕ꯭ꯔꯍꯃ ꯔꯥꯛꯁꯁꯤ ꯉꯛꯇꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯁꯤꯕꯂꯤꯡꯒ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯝꯕ ꯆꯥꯎꯔꯕ ꯂꯤꯟ ꯈꯥꯔꯧꯁꯤꯅ ꯕꯔꯃꯦꯒꯤ ꯍꯛꯆꯥꯡꯗ ꯌꯦꯠꯇꯨꯅ ꯀꯥꯈꯠꯂꯛꯂꯒ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯐꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯕꯔꯃꯦꯒꯤ ꯂꯤꯟ ꯑꯁꯤꯒꯤꯁꯨ ꯌꯦꯡꯅꯩ ꯃꯁꯤ ꯎꯕꯗꯒꯤ ꯕ꯭ꯔꯍꯃ ꯔꯥꯛꯁꯁꯤ ꯃꯉꯣꯟꯗ ꯈꯨꯔꯨꯝꯈ꯭ꯔꯦ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯃꯇꯥꯡꯁꯤꯗ ꯎꯠꯂꯤꯕ ꯁꯛꯇꯝ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯕꯔꯃꯦ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯁꯤꯕ ꯃꯍꯥꯗꯦꯕꯅ ꯁꯥꯏꯑꯣꯜꯂꯒ ꯄꯣꯛꯄ ꯃꯤꯁꯛꯅꯤ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯂꯥꯟꯊꯦꯡꯅꯔꯤꯕ ꯃꯐꯝꯁꯤꯗ ꯎꯠꯂꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯀꯥꯟꯇꯥꯔꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯕ ꯅꯠꯇꯅ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯀꯅꯀꯕꯇꯤꯒꯤ ꯀꯥꯡꯕꯨ ꯑꯁꯤꯗꯤ ꯃꯨꯛꯈꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯃꯈꯣꯏꯅ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯊꯛꯇ ꯌꯦꯡꯈꯠꯈꯤꯕꯗ ꯊꯥ ꯉꯥꯜꯂꯤꯕ ꯑꯁꯤꯒꯤ ꯍꯦꯛ ꯃꯄꯥꯃꯛꯇꯗ ꯃꯩꯕꯨꯜ ꯑꯃ ꯄꯥꯏꯊꯔꯛꯂꯤꯕꯁꯤ ꯎꯔꯦ ꯑꯗꯨꯒꯗꯤ ꯃꯩꯕꯨꯜ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯄꯥ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯆꯣꯡꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯀꯟꯅ ꯄꯣꯈꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯍꯨꯟꯗꯣꯛꯇꯨꯅ ꯇꯥꯏ ꯃꯌꯥꯝꯁꯤ ꯉꯛꯇꯨꯅ ꯌꯦꯡꯅꯔꯒ ꯂꯩ ꯆꯥꯛꯂꯤꯕ ꯃꯩꯔꯤꯁꯤꯅ ꯁꯛꯇꯝ ꯑꯃ ꯂꯧꯗꯨꯅ ꯎꯠꯂꯩ ꯃꯁꯤꯗ ꯎꯠꯂꯛꯂꯤꯕ ꯁꯛꯇꯝ ꯑꯁꯤ ꯀꯥꯟꯇꯥꯔꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯗꯦꯕ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯁꯛꯇꯝꯅꯤ ꯃꯁꯤ ꯎꯕꯗ ꯀꯥꯟꯇꯥꯔꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯗꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯈꯨꯠꯂꯥꯏ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯇꯨꯅ ꯈꯨꯔꯨꯝꯅꯗꯨꯅ ꯂꯩꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯩꯔꯤꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯍꯨꯂꯤ ꯗꯦꯕ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯩꯖꯥꯎ ꯑꯁꯤ ꯆꯣꯡꯊꯣꯔꯛꯂꯦ ꯃꯁꯤꯕꯨ ꯎꯔꯒ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯀꯤ ꯂꯨꯆꯤꯡꯕꯁꯤꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯀꯩꯁꯤꯕꯨꯗꯤ ꯑꯩꯅ ꯍꯥꯠꯀꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯀꯩꯁꯤꯒ ꯊꯦꯡꯒꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯩꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯃꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯕꯔꯃꯦ ꯑꯁꯤꯁꯨ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯅꯤ ꯒꯨꯂꯤꯒꯥ ꯗꯦꯕ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯄꯥꯞꯀꯤ ꯊꯕꯛ ꯇꯧꯕ ꯃꯤꯁꯤꯡꯕꯨ ꯂꯥꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯇꯝꯊꯤꯔꯕ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯂꯥꯏꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯆꯪꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯤꯕ ꯃꯍꯥꯗꯦꯕꯒꯤ ꯇ꯭ꯔꯤꯁꯨꯜꯁꯨ ꯄꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯌꯥꯡꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯀꯤ ꯂꯨꯆꯤꯡꯕꯁꯤ ꯃꯥꯅ ꯊꯣꯝꯈ꯭ꯔꯦ ꯅꯨꯄꯥꯁꯤꯕꯨ ꯆꯤꯛꯇꯨꯅ ꯃꯐꯝꯁꯤꯗꯒꯤ ꯄꯨꯈꯤꯅꯕꯒꯤꯗꯃꯛꯇ ꯀꯩꯖꯥꯎꯁꯤꯗ ꯃꯥꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯔꯥꯖꯁꯦꯈꯔ ꯑꯃꯗꯤ ꯀꯅꯀꯕꯇꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯕꯔꯃꯦ ꯑꯁꯤ ꯉꯪꯗꯨꯅ ꯌꯦꯡꯂꯛꯏ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯩꯔꯝꯂꯒ ꯔꯥꯖꯁꯦꯈꯔꯕꯨ ꯍꯥꯠꯂꯒꯤ ꯃꯇꯥꯒꯨꯝ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯅꯀꯕꯇꯤꯅ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯈꯤ ꯃꯁꯤꯗꯒꯤ ꯕꯔꯃꯦ ꯑꯁꯤ ꯉꯛꯄꯒ ꯂꯣꯏꯅꯅ ꯇꯧꯐꯝ ꯈꯪꯗꯅ ꯆꯞ ꯂꯦꯞꯄꯤ ꯀꯅꯀꯕꯇꯤꯅ ꯍꯥꯏꯔꯛꯏ ꯍꯛꯆꯥꯡꯗ ꯎꯠꯅ ꯆꯤꯡꯕ ꯇꯩꯁꯤꯜꯂꯒ ꯈꯨꯠꯇꯅ ꯇ꯭ꯔꯤꯁꯨꯜ ꯍꯦꯛꯇ ꯄꯥꯏꯁꯤꯜꯂꯒ ꯅꯪ ꯑꯁꯦ ꯏꯁꯣꯔꯒꯤ ꯁꯥꯏꯌꯣꯟꯅꯤ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯩꯁꯦ ꯃꯄꯨ ꯃꯥꯅ ꯁꯦꯝꯂꯛꯈꯤꯕ ꯇꯥꯡꯂꯕ ꯈꯨꯠꯁꯦꯝ ꯑꯃ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯕ ꯃꯈꯜ ꯑꯗꯨꯅꯤ ꯃꯁꯤꯗꯒꯤ ꯕꯔꯃꯦ ꯑꯁꯤ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯕ ꯉꯝꯗꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯠꯈꯤ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯒꯨꯂꯤꯒꯥ ꯗꯦꯕ ꯍꯥꯏꯔꯤꯕ ꯏꯁꯣꯔ ꯑꯁꯤꯅ ꯅꯨꯄꯤꯁꯤꯡꯗ ꯈꯨꯠ ꯊꯥꯗꯨꯅ ꯐꯨꯕ ꯇꯧꯗꯦ ꯀꯅꯀꯕꯇꯤꯅ ꯃꯁꯤꯒꯤ ꯅꯤꯌꯣꯝ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯕꯔꯃꯦꯅ ꯈꯧꯅꯥꯎ ꯁꯦꯒꯥꯏꯕꯃꯈꯩ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯄꯥꯞ ꯇꯧꯕꯁꯤꯡꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯑꯃꯨꯛꯇꯪꯕꯨ ꯂꯥꯛꯈ꯭ꯔꯕꯗꯤ ꯃꯈꯣꯏꯕꯨ ꯂꯣꯏꯁꯤꯟꯕ ꯇꯧꯗꯨꯅ ꯆꯠꯄ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯩꯒꯤ ꯔꯨꯜ ꯑꯁꯤ ꯉꯥꯛꯆꯔꯕꯁꯨ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯕꯨ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯀꯧꯊꯔꯛꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯅꯀꯕꯇꯤ ꯑꯁꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯄꯥꯈꯠꯄ ꯐꯥꯎꯔꯦ ꯍꯧꯖꯤꯛ ꯕꯔꯃꯦ ꯑꯁꯤ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯀꯔꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯕꯒꯤ ꯁꯛꯇꯝꯅꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯈꯣꯡꯖꯤꯔꯤꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯥꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯇꯥꯔꯕꯔꯥ ꯃꯈꯣꯜ ꯑꯁꯦ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯨꯅ ꯁꯧ ꯑꯃ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯕꯔꯃꯦꯒꯤ ꯍꯛꯆꯥꯡꯁꯤꯗ ꯆꯣꯡꯁꯤꯟꯈ꯭ꯔꯦ ꯃꯥꯅ ꯄꯥꯏꯔꯤꯕ ꯇ꯭ꯔꯤꯁꯨꯜ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯃꯥ ꯅꯤꯡ ꯍꯟꯗꯨꯅ ꯆꯦꯟꯈꯤ ꯑꯗꯨꯒ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯄꯒ ꯂꯣꯏꯅꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯒꯤ ꯃꯃꯥꯏꯒꯤ ꯁꯔꯨꯛꯇ ꯇꯩꯔꯤꯕ ꯏꯁꯤ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯃꯁꯤꯕꯨ ꯑꯃꯨꯛ ꯃꯥꯒꯤ ꯃꯁꯥꯃꯛꯀꯤ ꯃꯃꯥꯏꯗ ꯇꯩꯁꯤꯜꯂꯤ ꯇꯥꯗꯨꯅ ꯂꯩꯕ ꯐꯤ ꯑꯃ ꯂꯧꯈꯠꯇꯨꯅ ꯃꯁꯥꯗ ꯏꯟꯁꯤꯜꯂꯒ ꯈ꯭ꯋꯥꯡꯗ ꯀꯤꯁꯤꯜꯂꯤ ꯃꯥꯒꯤ ꯈꯨꯠ ꯑꯅꯤ ꯃꯈ꯭ꯋꯥꯡꯗ ꯊꯝꯗꯨꯅ ꯃꯁꯝ ꯃꯅꯥ ꯊꯥꯗꯣꯛꯇꯨꯅ ꯊꯛ ꯊꯛ ꯅꯤꯛꯄꯒ ꯂꯣꯏꯅꯅ ꯑꯇꯤꯌꯥ ꯃꯊꯛ ꯑꯁꯤꯗ ꯌꯦꯡꯈꯠꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯕ ꯃꯇꯨꯡꯗ ꯃꯥ ꯈꯥꯡꯅ ꯑꯃꯨꯛ ꯅꯣꯛꯂꯤ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯍꯧꯖꯤꯛ ꯕꯔꯃꯦꯒꯤ ꯍꯛꯆꯥꯡꯗ ꯂꯥꯛꯇꯨꯅ ꯇꯣꯡꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯆꯕꯨꯟꯗꯤ ꯍꯥꯏꯅ ꯀꯧꯏ ꯕꯔꯃꯦꯒꯤ ꯁꯛꯇꯝ ꯑꯁꯤ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯃꯁꯤ ꯎꯔꯒ ꯀꯅꯀꯕꯇꯤ ꯑꯃꯗꯤ ꯔꯥꯖꯁꯦꯈꯔ ꯑꯁꯤ ꯃꯁꯥꯗ ꯑꯁꯨꯝ ꯀꯤꯕ ꯐꯥꯎꯔꯛꯂꯕꯅꯤ ꯍꯧꯖꯤꯛ ꯕꯔꯃꯦꯅ ꯅꯨꯄꯤꯒꯤ ꯋꯥꯉꯥꯡꯗ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯆꯕꯨꯟꯗꯤ ꯑꯩ ꯃꯐꯝꯁꯤꯗ ꯂꯥꯛꯂꯕꯅꯤ ꯅꯈꯣꯏꯅ ꯁꯤꯕ ꯃꯍꯥꯗꯦꯕꯒꯤ ꯊꯃꯣꯏꯕꯨ ꯊꯨꯒꯥꯏꯔꯒ ꯅꯥꯟꯊꯣꯛꯇꯨꯅ ꯍꯤꯡꯕ ꯉꯝꯖꯒꯅꯤ ꯈꯜꯂꯤꯕꯔꯥ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯃꯈꯨꯠ ꯊꯝꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯔꯥꯖꯁꯦꯈꯔꯅ ꯃꯉꯣꯟꯗ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯀꯅꯀꯕꯇꯤꯅ ꯊꯤꯡꯂꯒ ꯃꯥꯒꯤ ꯊꯥꯡꯁꯤ ꯂꯧꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯑꯣꯏꯅ ꯊꯦꯡꯒꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯏ ꯍꯧꯖꯤꯛ ꯕꯔꯃꯦꯒꯤ ꯍꯛꯆꯥꯡꯁꯤ ꯎꯔꯨꯔꯨ ꯂꯩꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯀꯅꯀꯕꯇꯤꯒꯤ ꯆꯔꯝꯗ ꯆꯞꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯕꯨ ꯃꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯎꯔꯨꯔꯨ ꯂꯩꯔꯝꯂꯒ ꯌꯥꯝꯅ ꯐꯤꯕꯝ ꯊꯤꯅ ꯈꯥꯛꯅ ꯅꯣꯛꯂꯤ ꯃꯁꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯈꯨꯎꯗ ꯀꯅꯀꯕꯇꯤꯒꯤ ꯍꯛꯆꯥꯡꯁꯤ ꯊꯦꯛꯂꯒ ꯃꯉꯛꯁꯝ ꯑꯁꯤ ꯂꯩꯈꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯅꯪꯗꯤ ꯏꯅꯧ ꯅꯧꯔꯤꯕ ꯌꯦꯟꯕꯤ ꯑꯃꯒꯨꯝꯕꯅꯤ ꯃꯁꯨꯗ ꯔꯥꯖꯁꯦꯈꯔꯁꯤ ꯁꯥꯎꯕ ꯂꯣꯏꯅꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯗꯨꯒ ꯌꯨꯡꯗꯨꯅ ꯂꯩꯔꯤꯕ ꯇ꯭ꯔꯤꯁꯨꯜ ꯑꯁꯤ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯊꯨꯅ ꯕꯔꯃꯦꯟ ꯑꯣꯏꯅ ꯄꯥꯏꯈꯤꯔꯝꯃꯤ ꯃꯉꯣꯟꯗ ꯅꯣꯛꯇꯨꯅ ꯌꯦꯡꯂꯒ ꯔꯥꯖꯁꯦꯈꯔꯁꯤ ꯄꯥꯏꯗꯨꯅ ꯂꯪꯈ꯭ꯔꯦ ꯃꯥꯅ ꯂꯩꯃꯥꯏꯗ ꯍꯦꯛ ꯇꯥꯕꯒ ꯕꯔꯃꯦꯅꯁꯨ ꯃꯥꯒꯤ ꯃꯊꯛꯇ ꯅꯦꯠꯇꯨꯅ ꯂꯩꯔꯒ ꯇ꯭ꯔꯤꯁꯨꯜ ꯑꯁꯤꯅ ꯃꯥꯒꯤ ꯆꯔꯝꯗ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯄꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯔꯩꯇꯣꯜ ꯑꯁꯤ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯈꯣꯟꯖꯦꯜ ꯑꯃꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯃꯉꯥꯜ ꯍꯥꯏꯕꯁꯤꯗꯤ ꯄꯨꯝꯅꯃꯛ ꯎꯕ ꯉꯥꯛꯇꯅꯤ ꯇꯧꯕꯇꯕꯨ ꯃꯁꯤꯗꯤ ꯃꯉꯥꯜ ꯅꯠꯇꯦ ꯏꯁꯣꯔ ꯃꯥꯅ ꯂꯦꯡꯊꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯗ ꯗꯔꯁꯟ ꯄꯤꯅꯕꯤꯔꯕꯅꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯄꯨ ꯎꯠꯄ ꯉꯝꯂꯤꯕ ꯃꯉꯥꯜ ꯑꯗꯨꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯁꯤꯟ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯃꯝꯁꯤꯟꯈ꯭ꯔꯦ
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯕꯨꯠꯇꯥ ꯀꯣꯂꯥ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯏꯁꯣꯔꯒꯤ ꯊꯧꯔꯝ ꯑꯣꯏꯕ ꯀꯨꯝꯍꯩ ꯃꯈꯜ ꯑꯁꯤ ꯎꯠꯂꯛꯏ ꯃꯈꯣꯏꯒꯤ ꯗꯦꯕ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯅꯨꯡꯁꯤꯡ ꯑꯁꯤꯁꯨ ꯀꯥꯟꯇꯥꯔꯥ ꯈꯨꯡꯒꯪꯁꯤꯗ ꯂꯣꯏꯅ ꯄꯨꯔꯛꯇꯨꯅ ꯊꯝꯈ꯭ꯔꯦ ꯕꯔꯃꯦꯅ ꯒꯨꯂꯤꯒꯥ ꯗꯦꯕꯒꯤ ꯁꯛꯇꯝ ꯂꯧꯔꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅ ꯆꯕꯨꯟꯗꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯕꯨꯠꯇꯥ ꯀꯣꯂꯥ ꯍꯥꯏꯔꯤꯕ ꯀꯨꯝꯍꯩ ꯑꯁꯤ ꯄꯥꯡꯊꯣꯛꯂꯤꯕꯅꯤ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯄꯒ ꯂꯣꯏꯅꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ ꯀꯥꯟꯇꯥꯔꯥꯒꯤ प्रजा ꯈꯨꯗꯤꯡꯃꯛ ꯊꯃꯣꯏꯗ ꯄꯦꯟꯕꯒ ꯂꯣꯏꯅꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯌꯦꯡꯅꯔꯤꯕꯅꯤ ꯍꯧꯖꯤꯛ ꯕꯔꯃꯦꯅ ꯄꯟꯖꯣꯂꯤ ꯗꯦꯕꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯨꯛ ꯆꯣꯡꯁꯤꯟꯈꯤꯗꯨꯅ ꯃꯌꯥꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤꯔꯤ ꯑꯁꯨꯝꯅ ꯂꯩꯔꯝꯂꯒ ꯕꯔꯃꯦ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯆꯦꯟꯈꯤ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯆꯣꯡꯂꯛꯇꯨꯅ ꯀꯣꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯣꯏꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯈꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯕ ꯀꯣꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯩꯅꯝ ꯊꯥꯟꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯤ ꯇꯧꯕꯇꯕꯨ ꯕꯔꯃꯦꯒꯤ ꯍꯛꯆꯥꯡꯗꯤ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯎꯠꯊꯣꯛꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯧꯕ ꯁꯤꯟꯗ ꯎꯠꯈ꯭ꯔꯕ ꯋꯥꯔꯤꯗꯨ ꯍꯟꯒꯠꯇꯨꯅ ꯎꯠꯂꯛꯄꯅꯤ ꯍꯥꯏꯕꯗꯤ ꯑꯍꯜ ꯑꯃꯅ ꯃꯈꯣꯏꯒꯤ ꯀꯥꯟꯇꯥꯔꯥ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯃꯌꯥꯝ ꯑꯁꯤꯗ ꯇꯥꯍꯜꯂꯤꯕꯅꯤ ꯋꯥꯔꯤ ꯇꯥꯔꯤꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯁꯤꯕꯅ ꯍꯪꯂꯛꯏ ꯑꯣ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯃꯍꯥꯛ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯥꯡꯈꯤꯕ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯀꯨꯍꯥꯗꯨꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯃꯁꯤꯗ ꯋꯥꯔꯤ ꯂꯤꯔꯤꯕ ꯑꯍꯜ ꯑꯁꯤꯅ ꯈꯨꯝꯂꯛꯏ ꯀꯨꯍꯥ ꯑꯗꯨ ꯃꯥꯡꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃꯗ ꯑꯃꯨꯛ ꯌꯥꯎꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯀꯥꯟꯇꯥꯔꯥ ꯑꯦ ꯂꯦꯖꯦꯟ ꯆꯦꯞꯇꯔ 2 ꯍꯥꯏꯅ ꯊꯥꯗꯨꯅ ꯆꯣꯡꯊꯣꯔꯛꯏ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯊꯔꯛꯄ ꯁꯔꯨꯛ ꯆꯦꯞꯇꯔ 2 ꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯛꯂꯛꯈꯤꯅꯤ ꯍꯥꯏꯕꯁꯤꯅꯤ ꯍꯌꯦꯡ ꯆꯦꯞꯇꯔ 2 ꯒꯤ ꯐꯤꯂꯝ ꯑꯗꯨꯅ ꯍꯦꯛ ꯂꯥꯛꯄꯒ ꯁꯣꯏꯗꯅꯃꯛꯀꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯒꯤ ꯚꯤꯗꯤꯑꯣ ꯄꯨꯖꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯖꯔꯤ ꯃꯇꯧ ꯁꯨꯝꯅ ꯎꯠꯄꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯔꯕ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯁꯤꯊꯧꯕ ꯌꯥꯎꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯖꯔꯤ ꯚꯤꯗꯤꯑꯣꯕꯨ ꯂꯥꯏꯛ ꯇꯧꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯃꯇꯧ ꯁꯨꯝꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯨꯚꯤꯁꯤꯡꯒꯤ ꯃꯅꯤꯄꯨꯔꯤꯗ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯨꯚꯤ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅ ꯌꯥꯝꯅ ꯆꯤꯟꯕ ꯊꯕꯛ ꯈꯔ ꯂꯩꯕꯗꯒꯤ ꯆꯥꯡ ꯅꯥꯏꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯁꯨ ꯉꯝꯖꯗ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯃꯁꯤꯒꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯟꯖꯤꯠ ꯁꯅꯃꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ